Good morning. Northeast Window-gi news analysis ta mayam punamakpu taramna okchari. Ngasi Impal da phongna khiba paw chasing da yawba maruoiba paw khara khanna naina janabagi damakta ekhoi studio sida links induna lebiriba se Manipur gi sangnai Amuko ki president oja SM Jalani oja bo hanba muktada taramna okchari oja. Thagachirosa ahan badalak chaning basing asigi pauche singi headline oinari ba mukhatang lakchege leimakhong chingmangi kuki singna mai thakiba yumsing saba horagani JCB sijina duna sengdok ba hore check holak ba hore haba pausinusa pausi ekogi tha asigi taramathoi gi numit yungba matung pung amaga minute kullom tarakpada Imphal West ki state mai police na konba leimakhong chingmang da leiba yumbu singna lanjena duna tongan ba relief camp singda changjafam launa kraba maitegi yum ahumbu kuki lamhen tu hen basingna petrol haizin duna mai tharam laba thodokpu miyamgi loop sing amasung yumbu sing khaktana tana lenga ki maikaidegi fawba akanba mawngda kandem tawna kraba matung asi thodok asi thokiba numit humni surakpada mai thadokraba yum sing asi amuk hanna sana naba thabak paikhatba hokre haiba wafam sini wafam si akogi tha sigi tarama thoi da thokiba thodok haidi leimakhongi mafam da kiba koi maitai gi jininaw sing yum kuki militant sing na haigadra ekoi lamhen tu hen ba sing na sumaina thado kiba gi thodok se ekoi yamna security force sing su yamna leiba mafam amadani oza hairi ba thong se thodok se kamaini yengbe yai ahan bagi oina thambi oza akoi gi lamdam sida lairiba akoi gi security force sing asi akoi gi Manipur police department na control toba Manipuri police department ye command and control ye makha da thok toba kangung khaidu matongana leire aduga center gi aduma Ministry of Defense natraga Ministry of Home Affairs na control toba moye command and control ye makha da leiba security forcing se masi akoi Manipur gi akoi leingak na mukhoisi moy command and control se masi kano toba cover toba koi center ki kanoi koi yaka ngairaga hitare center ki instruction ngairaga thok togi culture ama Manipur se sida hojiki thoiba wathoksi horakpadagina hoji phawbase koi Manipur miyam namasi uraga lai ado koi na miyam na koi na handagi koi na laure iwa famdi Manipur da lejaramba koi Manipur ki leingak ta pibiba koi law and order ga mari leinaba issue sing se masi state ki subject ama hoina state ki leriba lengak sina fajana masi mai keno makhada command and control makhada fajana manage to ngamjabato adugi potu akoi irang se horakpa matamda madu unified command se lo thokpa haitare Manipur ki chief minister dagi aduga akoi state security advisor thamba then akoi DGP se akoi center ki direct appoint over center ki instruction makha direct appoint over DGP thamakanda hakthieng na center na control to khibi pot ama chief minister si akoi state ki chief minister popular government ama haitare laina law and order ga mari laina ba issue sing se center na direct hakthieng na control to we pot ama sum lakhiba da hojik akoi ki president rule se masi sahi mu amuk lairura matungda akoi Manipur da popular government ama amuka hanjaliba popular government sida masigi akoi kano se unified command se government se phajana pung phana akoi p natraga pd have se masigi sabsaba clarification ama akoi miyam da hojik phau phajana leitabani aduga tawthoraiba thabak sing sidagi akoina ubudi akoi security forces sing se masi akoi Manipur lengaki makhada leitabadawna akoi miyamna ure hujiki haiba thokriba incidents sing sidagi haitare ana masigi phibam je leiring haidi koi state sida leriba security ga mari leinaba issue sing se Manipur lengak na direct haktheng na control tawba adu ngamhandring haidi akoi lamdam sida akoi machiak makai naina akoi politics torpa adumba khongthang ama akoi sangsit na lerak puse masigi direct haktheng na phangba akoi kari hatare impact to ngasi su adum continuation adum
ꯂꯩꯔꯛꯄꯒꯤ ꯋꯥꯅꯤ ꯑꯗꯨ ꯄꯣꯠꯇꯨ ꯑꯍꯣꯡꯕ ꯂꯩꯇꯕꯗꯨꯒꯤ ꯋꯥꯅꯤ ꯑꯩꯈꯣꯏꯅ ꯉꯔꯥꯡ ꯅꯍꯥꯟ ꯎꯔꯤꯕꯁꯤ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯁꯦꯟꯇ꯭ꯔꯦꯜꯒꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯗꯨ ꯂꯩꯅ ꯃꯣꯏꯒꯤ ꯃꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯆꯧꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯌꯥꯝ ꯍꯤꯅꯤꯌꯁ ꯑꯣꯏꯕ ꯀ꯭ꯔꯥꯏꯝ ꯑꯃ ꯆꯠꯊꯕꯗ ꯈꯨꯗꯛꯇ ꯃꯈꯣꯏꯅ ꯇꯧꯐꯝ ꯊꯣꯛꯄ ꯊꯕꯛ ꯄꯥꯏꯈꯠꯄ ꯉꯝꯗ꯭ꯔꯤꯁꯦ ꯃꯁꯤ ꯃꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯣꯏꯒꯤ ꯁꯤꯁꯤꯗ ꯍꯥꯟꯅꯅ ꯑꯣꯜꯔꯦꯗꯤ ꯃꯣꯏꯗ ꯑꯩꯈꯣꯏꯒꯤ ꯀꯔꯤ ꯍꯥꯏꯇꯥꯔꯦ ꯐꯥꯖꯟꯕ ꯍꯥꯟꯅꯅ ꯑꯣꯜꯔꯦꯗꯤ ꯃꯈꯣꯏꯗ ꯑꯩꯈꯣꯏꯒꯤ ꯍꯦꯛꯇ ꯁꯨꯃꯥꯏꯅ ꯇꯧꯕ ꯌꯥꯗꯦ ꯍꯥꯏꯕ instruction ꯉꯥꯏꯗꯕ ꯌꯥꯗꯦ ꯍꯥꯏꯕꯒꯤ ꯃꯈꯣꯏꯗ ꯍꯥꯟꯅꯅ ꯑꯣꯜꯔꯦꯗꯤ ꯂꯩꯕ ꯑꯗꯨꯝꯕ instruction ꯑꯃ ꯂꯩꯕ ꯑꯗꯨꯒꯤ ꯃꯑꯣꯡꯅꯦꯕ ꯂꯥꯛꯏꯁꯦ ꯑꯗꯨꯅ ꯈꯨꯗꯛꯇ ꯃꯗꯨꯒꯤ ꯃꯣꯏꯒꯤ superior authority-ꯁꯤꯡꯗꯒꯤ instruction ꯃꯗꯨꯗ ꯃꯇꯤꯛ ꯆꯥꯕ ꯃꯄꯨꯡ ꯐꯥꯕ ꯊꯕꯛ ꯄꯥꯏꯈꯠꯅꯅꯕ instruction ꯐꯪꯗꯕꯒꯤ ꯃꯗꯨ ꯃꯈꯣꯏꯁꯦ ꯑꯗꯨꯝ ꯌꯥꯅꯅꯕ ꯑꯗꯨꯝ ꯑꯩꯈꯣꯏꯒꯤ ꯆꯞ ꯆꯥꯅ ꯑꯦꯛ ꯇꯧꯕ ꯉꯝꯗꯕ ꯑꯗꯨꯒꯤ ꯄꯣꯠꯅꯦꯕ ꯍꯧꯖꯤꯛ ꯂꯩꯔꯤꯁꯦ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ instruction ꯇꯧꯕꯒ ꯈꯨꯗꯛꯇ ꯑꯦꯛ ꯇꯧꯅꯅꯕ in coordination with the state police ꯊꯕꯛ ꯇꯧꯅꯅꯕꯒꯤ that kind of mechanism ꯑꯃ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯁꯤ ꯄꯨꯔꯛꯅꯅꯕ ꯃꯁꯤꯒꯤ ꯃꯥꯒꯤ ꯀꯟꯇ꯭ꯔꯣꯜ ꯃꯈꯥꯗ ꯊꯝꯅꯅꯕ ꯁꯤꯒꯤ ꯊꯕꯛꯁꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯑꯩꯈꯣꯏ ꯇꯧꯐꯝ ꯊꯣꯛꯑꯦꯅ ꯈꯜꯂꯤ ꯅꯠꯇ ꯇꯥꯔꯒꯗꯤ ꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯌꯥꯝꯅ ꯑꯆꯧꯕ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒ ꯃꯔꯤ ꯂꯩꯅꯕ ꯃꯈꯥ ꯇꯥꯅ ꯊꯣꯛꯂꯛꯄ ꯏꯁꯨꯁꯤꯡꯗꯁꯨ ꯉꯔꯥꯡ ꯅꯍꯥꯟ ꯍꯧꯖꯤꯛꯀꯤ ꯂꯩꯈ꯭ꯔꯤꯕ ꯁꯦꯟꯇꯔꯒꯤ ꯂꯩꯔꯤꯕ ꯐꯣꯔꯁꯁꯤꯡ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯁꯤꯡꯁꯤꯅ ꯑꯗꯨꯝ ꯃꯃꯤꯠ ꯎꯏꯁꯜꯂꯒ ꯅꯠꯇ꯭ꯔꯒ ꯃꯌꯥ ꯀꯥꯊꯣꯛꯑ ꯌꯦꯡꯉꯒ ꯑꯗꯨꯝ ꯂꯩꯕꯒꯤ ꯁꯤꯆꯨꯋꯦꯁꯟ ꯑꯃ ꯂꯩꯔꯤꯁꯦ ꯁꯤ ꯑꯦꯖꯦꯛꯇꯤꯚ ꯃꯈꯥ ꯇꯥꯕꯗꯁꯨ ꯑꯗꯨꯝ ꯁꯨꯃꯥꯏꯅ ꯂꯩꯅꯦꯅ ꯑꯗꯨꯝ ꯈꯜꯂꯤ ꯑꯗꯨꯅ ꯑꯍꯥꯟꯕꯃꯛꯇꯗ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯑꯩꯈꯣꯏ ꯍꯥꯟꯅꯅꯁꯨ ꯑꯣꯜꯔꯦꯗꯤ ꯑꯩꯈꯣꯏ ꯍꯥꯏꯖꯈ꯭ꯔꯕꯅꯤ ꯑꯩꯈꯣꯏꯒꯤ ꯁꯥꯏꯠꯇꯒꯤ ꯑꯃꯁꯨꯡ ꯋꯥꯐꯝꯁꯤꯡꯁꯦ ꯑꯩꯈꯣꯏ ꯊꯝꯖꯕ ꯂꯩꯈ꯭ꯔꯦ ꯃꯗꯨꯗꯤ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯑꯍꯥꯟꯕ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯌꯨꯅꯤꯐꯥꯏꯗ ꯀꯃꯥꯟꯁꯦ ꯃꯥꯒꯤ ꯃꯈꯥꯗ ꯐꯖꯅ ꯑꯃꯨꯛꯇꯪ ꯊꯝꯅꯅꯕ ꯍꯣꯠꯅꯕꯁꯤ ꯃꯊꯧ ꯇꯥꯏ ꯁ꯭ꯇꯦꯠꯁꯤꯗ ꯄꯤꯁ ꯂꯥꯛꯅꯅꯕꯒꯤꯗꯃꯛꯇ ꯁꯥꯟꯇꯤꯁꯦ ꯔꯦꯁꯇꯣꯔ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯂꯣ ꯑꯦꯟꯗ ꯑꯣꯔꯗꯔꯒ ꯃꯔꯤ ꯂꯩꯅꯅ ꯊꯣꯛꯂꯛꯄ ꯑꯗꯨꯒꯨꯝꯕ ꯑꯦꯅꯤ ꯀꯥꯏꯟ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯇꯥꯏꯝ ꯇꯨ ꯇꯥꯏꯝ ꯑꯟꯇꯨꯋꯥꯔꯗ ꯁꯤꯆꯨꯋꯦꯁꯟꯁꯤꯡ ꯑꯗꯨꯒ ꯏꯟꯁꯤꯗꯦꯟꯁꯤꯡꯁꯦ ꯃꯁꯤ ꯍꯦꯟꯗꯜ ꯇꯧꯅꯅꯕꯒꯤꯗꯃꯛꯇ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯅ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯁꯦꯟꯇꯔꯒꯤ ꯑꯩꯈꯣꯏꯒꯤ ꯄꯦꯔꯥꯃꯤꯂꯤꯇꯔꯤ ꯐꯣꯔꯁꯦꯁ ꯑꯃꯁꯨꯡ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯦ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯀꯤ ꯀꯃꯥꯟ ꯑꯦꯟ ꯀꯟꯇ꯭ꯔꯣꯜꯒꯤ ꯃꯈꯥꯗ ꯆꯠꯍꯟꯕ ꯉꯝꯅꯅꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒ ꯌꯥꯝ ꯑꯊꯨꯕ ꯃꯇꯝꯗ ꯃꯁꯤ ꯑꯩꯈꯣꯏ ꯁꯦꯇꯜ ꯇꯧꯅꯅꯕ ꯁꯤꯒꯤ ꯊꯕꯛꯁꯦ ꯑꯃ ꯄꯥꯏꯈꯠꯍꯟꯅꯤꯡꯉꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯗꯨꯅ ꯁ꯭ꯇꯦꯠꯁꯤꯗ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯦꯁ ꯂꯩꯔꯒꯁꯨ ꯁ꯭ꯇꯦꯠꯀꯤ ꯒꯚꯔꯟꯃꯦꯟꯠꯅ ꯃꯁꯤ ꯃꯐꯝ ꯑꯃꯁꯨꯡ ꯃꯇꯝ ꯃꯊꯧ ꯇꯥꯔꯛꯄ ꯃꯇꯝꯗ ꯃꯥꯒꯤ ꯗꯔꯀꯥꯔꯒꯤ ꯃꯊꯧꯒꯤ ꯃꯇꯨꯡ ꯏꯟꯅ ꯐꯖꯅ ꯐꯨꯜ ꯁ꯭ꯋꯤꯡꯗ ꯃꯣꯏꯒꯤ ꯀꯃꯥꯟ ꯑꯦꯟ ꯀꯟꯇ꯭ꯔꯣꯜꯒꯤ ꯃꯈꯥꯗ ꯁꯤꯖꯤꯟꯅꯕ ꯉꯝꯗ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯒꯚꯔꯟꯃꯦꯟꯠꯁꯤ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯃꯤꯡꯇꯒꯤ ꯉꯥꯏꯔꯕ ꯒꯚꯔꯟꯃꯦꯟꯠ ꯑꯃꯗꯧꯅ ꯒꯚꯔꯟꯃꯦꯟꯠ ꯑꯃ ꯂꯩꯕꯗꯧꯅ ꯑꯗꯨꯒꯤ ꯐꯤꯕꯝꯗꯨꯗ ꯑꯗꯨꯝ ꯂꯩꯒꯅꯤꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯍꯣꯏ ꯑꯣꯖꯥ ꯊꯥꯒꯠꯆꯔꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯂꯥꯛꯆꯕꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝ ꯀꯌꯥ ꯑꯃꯁꯨ ꯑꯗꯨꯃꯛ ꯐꯣꯡꯗꯣꯛꯅꯔꯛꯂꯤ ꯑꯩꯈꯣꯏ ꯅꯥꯀꯟ ꯑꯃꯔꯣꯝꯗꯒꯤ ꯐꯣꯡꯗꯣꯔꯛꯄꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯅ ꯑꯩꯈꯣꯏꯒꯤ ꯑꯥꯔꯃꯤꯒꯤ ꯃꯃꯥꯡꯗ ꯌꯨꯝ ꯃꯩ ꯊꯥꯕ ꯑꯁꯤ ꯍꯟꯗꯛꯀꯤ ꯊꯧꯗꯣꯛꯁꯤꯅ ꯑꯍꯥꯟꯕ ꯅꯠꯇꯦ ꯍꯥꯏꯕ ꯋꯥꯐꯝ ꯑꯗꯨꯒ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯍꯣꯝ ꯃꯤꯅꯤꯁꯇꯔ ꯒꯣꯕꯤꯟꯗꯥꯁ ꯀꯣꯟꯊꯧꯖꯝꯅ ꯐꯣꯡꯗꯣꯛꯈꯤꯕ ꯋꯥꯐꯝꯗ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛ ꯑꯁꯤ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯁꯣꯏꯕ ꯈꯔꯗꯒꯤ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯅꯤ ꯑꯍꯦꯟꯕ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯟꯈ꯭ꯔꯦ ꯍꯥꯏꯕ ꯋꯥꯐꯝꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯇꯨꯗ ꯃꯩ ꯊꯥꯈ꯭ꯔꯕ ꯊꯥꯕꯗ ꯆꯦꯟꯅꯕ ꯃꯤꯑꯣꯏ 3ꯗꯤ ꯐꯥꯔꯦ ꯑꯗꯨꯒ ꯅꯥꯒꯥ 6 ꯍꯥꯠꯄꯗ ꯆꯦꯟꯅꯕꯁꯤꯡꯁꯨ ꯐꯥꯈꯤꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯁꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯤ ꯑꯗꯨꯝ ꯐꯣꯡꯗꯣꯔꯛꯂꯤ ꯂꯥꯛꯆꯅꯤꯡꯂꯤꯕ ꯋꯥꯐꯝꯅ ꯑꯩꯈꯣꯏꯒꯤ ꯍꯥꯏꯔꯤꯕ ꯑꯩꯈꯣꯏ ꯂꯩꯃꯈꯣꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯅ ꯊꯥ ꯑꯁꯤꯒꯤ ꯖꯨꯂꯥꯏꯒꯤ 11ꯗ ꯊꯣꯛꯈꯤꯕꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯥꯒꯥꯒꯤ ꯃꯤꯑꯣꯏ ꯏꯆꯤꯟ ꯏꯅꯥꯎ ꯁꯤꯅ ꯐꯪꯈꯤꯕꯁꯤꯅ ꯖꯨꯟꯒꯤ 10ꯗ ꯑꯗꯨꯃꯛ ꯊꯣꯛꯈꯤꯕꯅꯤ ꯍꯥꯏꯔꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤꯗꯁꯨ ꯏꯊꯨ ꯊꯨꯅꯃꯛ ꯑꯗꯨꯃꯛ ꯑꯩꯈꯣꯏꯒꯤ ꯖꯁꯇꯤꯁ ꯐꯪꯗꯕ ꯑꯗꯨꯒꯤ ꯐꯤꯕꯝꯗ ꯑꯗꯨꯃꯛ ꯂꯩꯔꯤꯉꯩ ꯃꯔꯛꯁꯤꯗ ꯁꯨꯃꯥꯏꯅ ꯅꯥꯒꯥ 6 ꯍꯥꯠꯄ ꯆꯦꯟꯅꯕꯁꯤꯡꯁꯨ ꯐꯥꯔꯅꯤ ꯑꯗꯨꯒ ꯑꯩꯈꯣꯏ ꯌꯨꯝ ꯃꯩ ꯊꯥꯕꯗ ꯆꯦꯟꯅꯕ 3ꯗꯤ ꯐꯥꯔꯦ ꯍꯥꯏꯕꯅꯆꯤꯡꯕ ꯑꯗꯨꯒ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛꯁꯤꯡꯁꯤ ꯑꯩꯈꯣꯏ ꯁꯦꯀ꯭ꯌꯨꯔꯤꯇꯤꯒꯤ ꯑꯁꯣꯏꯕ ꯈꯔꯗꯒꯤ ꯊꯣꯛꯈꯤꯕꯅꯤ ꯍꯧꯖꯤꯛꯅ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯅꯆꯤꯡꯕ ꯊꯥꯖꯤꯜꯂꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯡꯁꯤꯗꯅ ꯀꯃꯥꯏꯅ ꯑꯦꯛꯁꯄꯦꯛꯇꯦꯁꯟꯁꯦ ꯑꯗꯨꯃꯛ ꯍꯥꯏꯔꯤꯕ ꯐꯣꯡꯗꯣꯛꯂꯤꯕ ꯋꯥꯐꯝꯁꯤꯡꯁꯤꯗ ꯑꯗꯨꯃꯛ ꯊꯝꯕ ꯌꯥꯔꯤꯕ꯭ꯔꯥ ꯑꯅꯧꯕ ꯑꯩꯈꯣꯏꯒꯤ ꯊꯧꯗꯣꯛꯁꯤ ꯂꯣꯏꯈ꯭ꯔꯕ ꯃꯇꯨꯡꯗ ꯑꯃꯨꯛ ꯁꯦꯀ꯭ꯌꯨꯔꯤꯇꯤ ꯐꯣꯔꯁꯁꯤꯡ ꯊꯥꯖꯤꯜꯂꯦ ꯍꯥꯏꯕꯒꯤ ꯋꯥꯐꯝꯁꯤꯅ ꯀꯔꯝꯥꯏꯅ ꯌꯦꯡꯕ ꯌꯥꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅ ꯁꯔ ꯀꯔꯤ ꯊꯝꯕꯤꯅꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯤꯊꯤꯕꯤꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯥꯂꯦꯝꯁꯤꯗ ꯍꯥꯏꯕ ꯇꯥꯔꯦ
ꯑꯩꯈꯣꯏ ꯊꯦꯡꯅꯔꯤꯕ ꯑꯩꯈꯣꯏ ꯂꯥꯟ ꯃꯈꯜ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏꯅ ꯎꯔꯤ ꯑꯗ ꯑꯩꯈꯣꯏꯒꯤ ꯍꯧꯖꯤꯛ ꯍꯧꯖꯤꯛꯃꯛꯁꯨ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯗ ꯃꯤꯗꯜ ꯏꯁꯇ ꯂꯥꯟ ꯆꯠꯊꯔꯤꯗꯅꯀꯣ ꯍꯣꯏ ꯑꯗ ꯁꯤꯁꯤ ꯑꯩꯈꯣꯏ ꯈꯤꯇꯪ ꯂꯨꯞ ꯍꯣꯜ ꯃꯆꯥ ꯑꯃꯈꯛ ꯂꯩꯕꯗ ꯑꯗꯨꯒꯤ ꯂꯨꯞ ꯍꯣꯜ ꯃꯆꯥ ꯁꯤꯗ ꯍꯦꯛꯇ ꯄꯦꯅꯤꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯇꯥꯛ ꯍꯦꯛꯇ ꯌꯦꯛꯅꯕꯁꯤꯅ ꯍꯦꯛꯇ ꯊꯣꯝꯃꯛꯄ ꯄꯦꯅꯤꯇ꯭ꯔꯦꯠ ꯇꯧꯔꯛꯄ ꯑꯗꯨꯝ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯁꯤꯆꯨꯋꯦꯁꯟꯅꯤ ꯑꯩꯈꯣꯏꯅ ꯃꯥꯂꯦꯝꯁꯤꯗ ꯎꯔꯤꯁꯤ ꯑꯗꯨꯒꯨꯝꯕ ꯌꯥꯝꯅ ꯁꯦꯟꯁꯤꯇꯤꯞ ꯑꯣꯏꯕ ꯃꯑꯣꯡꯗ ꯑꯩꯈꯣꯏ ꯃꯣꯏꯒꯤ ꯁꯥꯏꯠꯇ ꯑꯍꯣꯕ ꯃꯆꯦꯠ ꯑꯃꯈꯛ ꯂꯩꯕꯗ ꯃꯤꯅ ꯍꯦꯛꯇ ꯑꯦꯇꯦꯛ ꯇꯧꯔꯛꯑꯒ ꯍꯦꯛꯇ ꯇꯨꯝꯕ ꯌꯥꯔꯤꯕ ꯍꯦꯛꯇ ꯃꯥꯡꯕ ꯇꯥꯛꯄ ꯌꯥꯔꯤꯕ ꯑꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯁꯤꯗ ꯔꯤꯛꯁ ꯂꯧꯔꯒ ꯂꯥꯟ ꯊꯦꯡꯅꯕ ꯑꯩꯈꯣꯏ ꯃꯌꯥꯝ ꯑꯃꯅ ꯎꯔꯤꯑꯕꯀꯣ ꯑꯗꯨ ꯁꯨꯃꯥꯏꯅ ꯑꯍꯣꯕꯁꯦ ꯈꯖꯤꯛꯇꯪ ꯂꯩꯍꯟꯗꯅ ꯊꯦꯡꯅꯅꯕ ꯍꯣꯠꯅꯕ ꯑꯗꯨꯅꯦꯕ ꯑꯍꯣꯕ ꯈꯖꯤꯛꯇꯪ ꯂꯩꯈ꯭ꯔꯀꯥꯟꯗ ꯑꯍꯣꯕꯁꯤꯗ ꯄꯦꯅꯤꯇ꯭ꯔꯦꯠ ꯇꯧꯈ꯭ꯔꯀꯥꯟꯗ ꯑꯃꯨꯛ ꯍꯟꯅ ꯃꯦꯟꯈꯠꯄꯗ ꯉꯝꯃꯔꯣꯏꯗꯕ ꯔꯤꯄꯤꯌꯥꯔꯦꯕꯜ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯂꯣꯁꯦꯁ ꯃꯌꯥꯝ ꯑꯃꯈꯛ ꯂꯥꯛꯀꯗꯣꯔꯤꯅꯦꯕ ꯑꯗꯨꯅ ꯁꯤꯁꯤꯗ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯦ ꯍꯧꯈꯤꯕ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗꯒꯤ ꯍꯧꯅ ꯑꯩꯈꯣꯏ ꯁꯤꯁꯤꯗ ꯂꯥꯛꯈꯤꯕ ꯚꯥꯏꯂꯦꯟꯁꯁꯦ ꯃꯁꯤ ꯀꯟꯇ꯭ꯔꯣꯜ ꯇꯧꯅꯕ ꯍꯣꯠꯅꯕꯗ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯁꯤꯖꯤꯟꯅꯕ ꯉꯝꯃꯛꯇꯕꯁꯦ ꯃꯁꯤ ꯑꯅꯧꯕꯔꯥꯕ ꯁꯤꯒꯤ ꯂꯩꯔꯤꯕ ꯁꯤꯆꯨꯋꯦꯁꯟꯁꯦ 2023ꯒꯤ ꯃꯦꯒꯤ ꯇꯥꯡ 3ꯗ ꯎꯈ꯭ꯔꯕ ꯁꯤꯆꯨꯋꯦꯁꯟꯗꯣ ꯍꯧꯖꯤꯛꯁꯨ ꯑꯗꯨꯝ ꯑꯗꯨꯒꯤ ꯁꯤꯆꯨꯋꯦꯁꯟꯗꯨ ꯑꯗꯨꯝ ꯂꯩꯔꯤꯑꯕ ꯑꯗꯨꯒ ꯃꯈꯥ ꯇꯥꯔꯛꯄꯗꯗꯤ ꯑꯩꯈꯣꯏ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯀꯤ ꯑꯁꯣꯏꯕ ꯂꯩꯈ꯭ꯔꯦ ꯑꯗꯣ ꯃꯈꯥ ꯇꯥꯕꯗ ꯑꯗꯨ ꯂꯩꯍꯟꯗꯅꯕ ꯍꯣꯠꯅꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯄꯦꯟꯅꯤꯡꯉꯥꯏ ꯑꯣꯏꯕ꯭ꯔꯥꯕ ꯁꯤꯒꯤ ꯋꯥꯐꯝꯁꯤꯡꯁꯦ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯔꯨꯑꯣꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯅ ꯇꯥꯛꯄꯤꯕ ꯑꯣꯏꯔꯒꯁꯨ ꯃꯗꯨꯒꯤ ꯋꯥꯐꯝꯗꯣ ꯑꯩꯈꯣꯏ ꯄꯨꯛꯅꯤꯡ ꯄꯦꯟꯅꯤꯡꯉꯥꯏꯗꯤ ꯑꯣꯏꯗ꯭ꯔꯦꯕ ꯃꯔꯝꯗꯤ ꯃꯃꯥꯡꯗ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯤ ꯌꯥꯝ ꯁꯥꯡꯅ ꯂꯥꯛꯈ꯭ꯔꯦꯕ ꯑꯗꯣ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯂꯩꯉꯥꯛꯁꯤꯅ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯦ ꯂꯩꯉꯥꯛꯁꯤꯒꯤ ꯃꯥꯡꯗ ꯈ꯭ꯋꯥꯏꯗꯒꯤ ꯆꯥꯎꯕ ꯆꯦꯂꯦꯟꯖꯦꯁ ꯑꯃꯅꯦꯅ ꯂꯧꯔꯒ ꯃꯁꯤꯒꯤ ꯑꯁꯣꯏꯕꯁꯦ ꯂꯩꯍꯟꯗꯅꯕ ꯁꯦꯀꯨꯔꯤꯇꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯁꯦꯀꯨꯔꯤꯇꯤ ꯐꯣꯔꯁꯦꯁꯁꯤꯡꯁꯦ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯃꯈꯥꯗ ꯑꯃꯨꯛꯇ ꯌꯥꯝꯅ ꯐꯖꯅ ꯇꯥꯏꯠ ꯏꯟ ꯍꯦꯟꯗ ꯑꯃꯨꯛꯇ ꯊꯝꯕꯤꯌꯣꯕ ꯑꯗꯨꯒ ꯑꯦꯖ ꯑꯦꯟ ꯍ꯭ꯋꯦꯟ दरकार लेब मफमदुदा और मतमदुदा मसी एक तौननबा चप चाबा अदुंबा रेडीनेस तोंग तो हेनबियो लरिबा स्टेट की लरिबा अखोई पुलिस फोर्सेस सिंग अदुगा लरिबा सेंटर की पैरामिलिटरी फोर्सेस अमसुंग फोर्सेस मयाम जिगी मागी कनो सिंग से जॉइंट मीटिंग दी अखोई चीफ मिनिस्टर की दा करी दा अखोइना पांगथोकपुसु दुम उजैयेबको द थौक तौथोरक्पा मतमददी मदुगी कोऑर्डिनेशन द थौक तौबगी खुदक खुदक मथौ ताबसिंगदुदा कोऑर्डिनेशन द वर्क तौबगी ममीदु तादे करिगिनो काइदा अहोब लेबैनो अदुदि कमांड एंड कंट्रोल ची मफमसे तोंगान तोंगान बगी मोंग अमा सेसे लाएबको सियाउता हानौत सिगी पोछि हानौत फजना लेंगाक्सिनौत तौबियोबो नत्रगदि अखोइ सेसिदा क्राइसिस मायोकनरगा लरिबा अखोइ स्टेट सिदा अखोइ मतमी मतुगिना थोलक्प क्राइसिस सिंगसे इंसिडेंट सिंगसे मसी मायोकनबदा हौजिकी ममांगदा अखोइना थेनग्रिबा गुंबा सिचुएशन से जो कांतो सवल लेकाइदा अखोइना उग्रिबा सिचुएशन से अदुम उगनेबा अरे सिगी मतांग से सिदा ताजा वाफम तगा हाइहोगेको अखोइ सिदा अखोइगी लाइरोन वाइफैदा थोखिबा अखोइगी hostage phajan bagi misham phajan bagi ko adumba thodok aduga makha tarakpada misham taruk to amuk hat bagi adu su sina phangi bagi sina phangbadu su malemda adumba phajal laga hat pa mi da aduk yamna tamthina phajal laga hat pa mi hat akoina mirol tarakpadi udri hai tare ko malemda masugumba thodok ama phamsida thokhribase sirai security forces na maral laiba mioi sing phaba punbugi thawak sathabada politics ki tanglu phuruk ban sigi makta politics tawgi mami ama tabadang uri se kari gino sinida pha taragati liron wifi ki chip tu su responsible ni kaigomba hayang investigation da maral lemdragati maral leram dabagi matugina ma equited to wayaba hauji ki ma si khoigi misam phajal raga thadorapa nupi ngaiduna piba statement da su ma yo afam si yaure manipur gi miyam na su ma gi afam da aduga chumna su ma gi khungang dur thopani na headman si yamna kanone responsibility ne ba adu kari gi usu phawa headman phada ba aduga daida chena ba adumba main accused haigadra prime accused singdo maduna hoju phadraga aduda maitai aduda laiba
accused Ming Panbada, accusing Ming Panbada, York Mate Manao, Anika, Paraga Putora, Potamalizina, Sina Karamba drama Mukako. Shigumba, Makalgi, Akoyam, Nata Sataba, Tawak Tongsing Aquina, security forces, Satabada, Akoy Miamna, Hector convincing weight of Miamda, security, law enforcing agency singi, Todoma Tokragadi. Matugina, Topom Topa Tabang Kaitu, La Ibani, Satara Ibani, Masana, Satara Kaduribani, Kanamta, no one will be spared. Kanamta, Seki, Skeptobunga Moy, Security, Taurata Bani Havigi, public key at the Gumba confidence, she is a Pawan Namdrieva, she ling actiona, Masikarigin or have selling actiona, Cantabum to actiona, Canapum to she might Tamjake, Aduga Seshita, that's a topo of Matanga, a Hajahogako. I covered us Yauri, I Naga Taruk Hatpada, Jenaba Sing Pagan of Honari Hayago Govindas. Shikarino, she out of Mayamja Cantapio. The Aquasia Miam give Marakta movement over the shoe, Aquay Mayamsu, even Aquay Shamak Shukayimatam, the Majari Benico, Kanagumba Kanagum with Aquay point finger, Tozaruba, legation Tozaru from the Nasade. Naga Taruk Hatpada Hive language, Karino Shim to Kantasi, Miam Shishu. Lamjam Sida Lariba, State Sida Lariba, innocent people, Taruk Shikiba High Seva. Manipuri, innocent Taruk, Liron Waifeda, Ye Pagiba, Adu Shikiba. Kraidagi, Moy Zagasing to my Popam Zagasing to the High Seva. She the missing city find over a Naga, a cookie, a Maite Pangalenum defined over lady. She told him idea, Lamdam Sida, Kaluki of a lance, she loiving Namwayana, no my pill to ever. And a city crime against the humanity have a conception of the Satseva. Akoy Miamna movement of Womatam Dazu, Naga Taruk Shiki, Misam Taruk Shikibagi, Naga Misam Taruk Shikibagi, Highness at level. When Chatabida, Akoy Maral Lejataba, innocent people Taruk, Miatina, Hatkiba, Hana Tarokana, crime against the humanity, Harakanda, Nagao Igera, Kuki, Akano Igera, Kuki Regishu, Nagataruk Shikiba, and a set the Yarrow, Kuki Regishu, Masi Misham Taruk Hatkiba to give Magda, Kuki Prazanas, Torkadam never, crime against the humanity, the Torkadam never was. Haliba Mihatpasik to give Mayota Torkadam never. Aruga, Akoyi. Nagada issue, Maite issue, Pangan issue, the community, Loidamataki, a crime against the humanity, Misham Taruk, Hachiba, Bihatina, Hachiba Sigi, Marta, a Punna, join hand, a solidarity, a movement, united movement, a justice Kidamata, Misham Taruk, Hachiba Sigi justice to get on Takwe, Lepkant Minagadavani, Aduga Langak Nasu, Naga Hachiba, Kuki Hachiba Haina, Diltova, Tok Piraga. Manipuri Amboina, Lobirakana Manipuri, Taruk Mihatina, Hachibugi, Justice Kidamata, Marakta, Yepshan by Yanchan, politics ki Wakalon, Yahandanako, Abayamna Fazana, Jumna Ekton, Nanaba, Honagadavaneva, Adu Matam to data, Manipur as a whole, Masigi Weba, inclusive Weba, a peaceful environment, Nama, Purapada Mating, Madonna Oigani, Aduga, Madonna Mangomda, Kakapakung Tangsing Oigani, and Aduana Filtaway. Hoi, Takachiro Zamari Jumba, Wafung Kamus, Tambire, Habidi, Ikogi, Asigumba, Tautok Sing Sida, Ozana, Apamba, Hoziki, or in a more Pongok Bibada, Ikogi, governments in a unified Kamana, Machana Hanbiba Bamba, Aduga Hairi Batodok Sigamari Lenana, Headman Father Naleba, Aduga, Ikogi, security, the Ikoi Miamna, Sapsaba Taza, Lehandaba, Sina Jingba, Mam, give off from Tambi Kraba Matung Sida, Ikogi, Matang the Yauriba Pausi, Cobra, Habidi CRPF Ki Cobra Commando Battalion for Resolute Action, Hairiba Sina, Kukizo Council Ki Joint Secretary Ki Yum Kangpok Pisida Operation Rate, Chatakre, Haba Wafum Dunioza, or Ikugi Operation Chataba Matam Asida di Kugi Jurachan Puda Pangtoki Ba, Kukizo Council Amasung, Kuki in P Manipurgi Apumba, Mifam Masaruk Yaduna Lake Hairiba say, Kugi Joint Secretary Oiriba, Mr. Kasi at the Mina, Rate Chataring Matam Dudadi.
ꯍꯦꯛ ꯌꯨꯝꯗꯨꯗ ꯂꯩꯇꯕ ꯃꯇꯝꯗꯨꯗ ꯑꯣꯏ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯑꯣꯖꯥ ꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯂꯥꯛꯆꯅꯤꯡꯉꯤ ꯋꯥꯐꯝꯁꯦ ꯍꯥꯏꯔꯤꯕ ꯂꯩꯃꯈꯣꯡꯗ ꯊꯣꯛꯈꯤꯕ ꯊꯧꯗꯣꯛ ꯑꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯊꯕꯛ ꯊꯧꯔꯝ ꯑꯣꯏꯗꯣꯏꯔꯥ ꯑꯗꯨꯒ ꯑꯁꯤꯒꯨꯝꯕ ꯊꯧꯗꯣꯛꯁꯤꯒꯤ ꯑꯜꯇꯤꯃꯦꯠ ꯁꯣꯂꯨꯁꯟ ꯑꯣꯖꯥꯅ ꯃꯃꯥꯡꯗ ꯐꯣꯡꯗꯣꯛꯄꯤꯕ ꯋꯥꯐꯝꯗꯤ ꯑꯗꯨꯃꯛ ꯊꯝꯕꯤꯔꯕꯗꯨꯒꯤ ꯃꯈꯥ ꯇꯥꯔꯛꯄ ꯑꯣꯏꯅ ꯑꯜꯇꯤꯃꯦꯠ ꯁꯣꯂꯨꯁꯟꯁꯦ ꯀꯔꯤꯅ ꯑꯣꯏꯒꯅꯤ ꯑꯗꯨꯒ ꯆꯠꯊꯔꯛꯂꯤꯕ ꯊꯧꯑꯣꯡꯁꯤꯁꯨ ꯍꯧꯖꯤꯛꯀꯤ ꯂꯩꯃꯈꯣꯡꯒꯤ ꯊꯧꯗꯣꯛꯁꯤꯒ ꯃꯔꯤ ꯂꯩꯅꯕꯗꯣ ꯑꯗꯨꯃꯛ ꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯀꯔꯤ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯝꯃꯨꯅꯤꯇꯤꯁꯤꯡꯒꯤ ꯑꯣꯏꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯣꯔꯒꯅꯥꯏꯖꯦꯁꯟꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯇꯧꯒꯗꯕ ꯊꯕꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏꯒꯤ ꯃꯔꯨꯑꯣꯏꯅ ꯍ꯭ꯌꯨꯃꯦꯟ ꯔꯥꯏꯠꯁ ꯑꯗꯨꯒ ꯖꯁꯇꯤꯁ ꯀꯣ ꯃꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯃꯌꯥꯝ ꯄꯨꯟꯅ ꯀꯣꯛ ꯆꯨꯝꯁꯟꯅꯔꯒ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯈꯨꯟꯅꯥꯏꯁꯦ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯆꯥꯟꯅ ꯆꯤꯟꯅꯅ ꯅꯨꯡꯁꯤ ꯆꯥꯟꯅꯅ ꯀꯃꯥꯏꯅ ꯑꯩꯈꯣꯏ ꯌꯥꯝ ꯄꯤꯁꯐꯨꯜ ꯑꯣꯏꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯗ ꯍꯥꯔꯃꯣꯅꯤꯌꯁ ꯏꯟꯚꯥꯏꯔꯣꯟꯃꯦꯟ ꯑꯃꯗ ꯑꯗꯨꯒ ꯄ꯭ꯔꯣꯒ꯭ꯔꯦꯁꯤꯞ ꯑꯣꯏꯕ ꯃꯥꯏꯟꯁꯦꯠꯀ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯀꯃꯥꯏꯅ ꯍꯤꯡꯃꯤꯟꯅꯕ ꯌꯥꯒꯗꯒꯦ ꯍꯥꯏꯕꯁꯦ ꯁꯤꯒꯤ ꯃꯔꯝꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕꯒꯤꯗꯃꯛꯇ CSOꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯁꯤꯅ ꯁꯨꯃꯥꯏꯅ ꯁ꯭ꯇꯦꯟ ꯇꯧꯕ ꯇꯥꯔꯒꯗꯤ ꯁꯨꯃꯥꯏꯅ ꯐꯤꯔꯦꯞ ꯂꯧꯔꯛꯄ ꯇꯥꯔꯒꯗꯤ ꯂꯝꯗꯝꯁꯤꯗ ꯅꯦꯅꯥ ꯇꯥꯕ ꯏꯪ ꯇꯞꯄ ꯄꯣꯠ ꯑꯃꯈꯛ ꯂꯥꯛꯄ ꯉꯝꯗꯣꯏꯅꯦꯕ ꯍꯣꯏ ꯑꯗꯨ ꯅꯠꯇꯕꯤꯗ CSOꯁꯤꯡꯁꯤꯅ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯂꯣꯏꯕ ꯅꯥꯏꯔꯔꯣꯏꯗꯕ ꯑꯗꯨꯝꯕ ꯑꯩꯈꯣꯏꯒꯤ ꯈꯠꯅ ꯆꯩꯅꯕ ꯃꯨꯛꯅꯕ ꯑꯗꯨꯒ ꯅꯦꯅꯥ ꯇꯥꯗꯕ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏ ꯑꯃ ꯑꯃꯁꯨꯡ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤꯔꯣꯜ ꯑꯃ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗꯩꯁꯤꯗ ꯂꯩꯍꯟꯅꯅꯕꯒ ꯃꯔꯤ ꯂꯩꯅꯕ ꯄ꯭ꯔꯣꯕ꯭ꯂꯦꯃꯦꯇꯤꯛ ꯑꯣꯏꯕ ꯑꯗꯨꯝꯕ ꯂꯦꯡꯒ꯭ꯋꯦꯖ ꯑꯗꯨꯒ ꯄ꯭ꯔꯣꯕ꯭ꯂꯦꯃꯦꯇꯤꯛ ꯑꯣꯏꯕ ꯑꯗꯨꯝꯕ ꯃꯥꯏꯟꯁꯦꯠ ꯃꯌꯥꯝꯁꯦ ꯁꯟꯗꯣꯛꯇ ꯁꯨꯝ ꯂꯩ ꯇꯥꯔꯒꯗꯤ ꯈꯨꯟꯅꯥꯏꯁꯤ ꯀꯃꯥꯏꯅ ꯇꯧꯔꯒ ꯇꯨꯡꯗ ꯑꯩꯈꯣꯏ ꯆꯥꯟꯅ ꯆꯤꯟꯅꯕ ꯐꯤꯕꯝ ꯑꯃ ꯂꯥꯛꯄ ꯉꯝꯒꯗꯧꯔꯤꯕꯅꯣꯕ ꯑꯗ ꯑꯩꯈꯣꯏꯒꯤ ꯂꯩꯔꯤꯕ ꯃꯤꯌꯥꯝꯁꯦ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯖꯦꯅꯦꯔꯦꯁꯟꯁꯦ ꯃꯁꯤꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯝꯒꯗꯧꯔꯤꯁꯦ ꯅꯦꯅꯥ ꯇꯥꯗꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝꯒꯤ ꯃꯨꯛꯅꯕ ꯏꯃꯨ ꯅꯥꯏꯃꯨ ꯇꯥꯅꯕ ꯑꯗꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯗꯨꯔꯕ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯍꯧꯔꯛꯏꯕ ꯇꯨꯡꯒꯤ ꯖꯦꯅꯦꯔꯦꯁꯟꯁꯤꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯔꯒ ꯊꯝꯃꯝꯒꯗꯧꯔꯤꯕ ꯄꯣꯠꯁꯦ ꯉꯁꯤꯃꯛ ꯃꯅꯤꯄꯨꯔꯗ ꯂꯩꯔꯤꯕ ꯀꯨꯀꯤ ꯖꯣ ꯀꯝꯃꯨꯅꯤꯇꯤ ꯑꯃꯁꯨꯡ ꯑꯩꯈꯣꯏ ꯅꯥꯒꯥꯒꯤ ꯀꯝꯃꯨꯅꯤꯇꯤ ꯃꯩꯇꯩꯒꯤ ꯀꯝꯃꯨꯅꯤꯇꯤ ꯑꯗꯨꯒ ꯃꯄꯨꯡꯗ ꯍꯥꯏꯇꯥꯔꯦꯀꯣ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯀꯤ ꯑꯣꯏꯕ ꯃꯨꯛꯅꯕ ꯌꯥꯝꯅ ꯀꯟꯅ ꯂꯩꯔꯤꯕ ꯑꯁꯤꯒꯨꯝꯕ ꯀꯝꯃꯨꯅꯤꯇꯤꯁꯤꯡ ꯑꯗꯨ ꯃꯔꯛꯁꯤꯗꯩꯁꯤꯗ ꯃꯅꯤꯄꯨꯔꯗ ꯂꯩꯃꯤꯟꯅꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞ ꯃꯌꯥꯝ ꯏꯟꯀ꯭ꯂꯨꯗꯤꯡ ꯄꯥꯡꯒꯟ ꯀꯣ ꯁꯤꯒꯤ ꯃꯌꯥꯝꯁꯦ ꯃꯁꯤ ꯀꯥꯡꯂꯨꯞ ꯐꯨꯔꯨꯞꯀꯤ ꯃꯤꯡꯗ ꯅꯤꯡꯒ꯭ꯔꯤ ꯇꯥꯈꯠꯅꯔꯒ ꯃꯨꯛꯅꯕ ꯑꯃ ꯂꯩꯕꯁꯦ ꯃꯁꯤꯒꯤ ꯄꯣꯠꯁꯤꯅ ꯑꯜꯇꯤꯃꯦꯠꯂꯤ ꯀꯨꯀꯤꯅ ꯅꯥꯒꯥ ꯅꯝꯊꯔꯒ ꯀꯨꯀꯤꯒꯤ ꯑꯣꯏꯕ ꯃꯥꯒꯤ ꯍꯛꯁꯤ ꯐꯪꯕ ꯉꯝꯕꯒꯤ ꯇꯥꯡꯀꯛ ꯑꯃ ꯂꯥꯛꯀꯅꯦꯅ ꯑꯁꯥ ꯇꯧꯕꯤꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯑꯗꯨꯒ ꯅꯥꯒꯥ ꯀꯝꯃꯨꯅꯤꯇꯤꯅꯁꯨ ꯀꯨꯀꯤ ꯀꯥꯡꯕꯨꯁꯦ ꯄꯨꯂꯞ ꯅꯝꯊꯔꯒ ꯃꯣꯏꯒꯤ ꯑꯣꯏꯕ ꯍꯛꯇꯨ ꯐꯪꯕ ꯉꯝꯈꯤꯗꯧꯔꯤꯅ ꯈꯟꯕꯒꯤ ꯑꯁꯥ ꯂꯩꯔꯤꯕ꯭ꯔꯥ ꯃꯣꯏꯗ ꯑꯣꯟ ꯗ ꯑꯅꯗꯔ ꯍꯦꯟ ꯃꯩꯇꯩꯗꯁꯨ ꯑꯗꯨꯒꯤ ꯄꯣꯠꯇꯨ ꯂꯩꯔꯤꯕ꯭ꯔꯥ ꯍꯥꯏꯕ ꯃꯁꯤꯗꯤ ꯑꯩꯈꯣꯏꯒꯤ ꯃꯨꯛꯅꯕꯒꯤ ꯁꯔꯀꯝꯁꯇꯦꯟꯁ ꯑꯃꯈꯛ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯍꯥꯏꯔꯤꯕ ꯁꯔꯀꯝꯁꯇꯦꯟꯁꯁꯤ ꯑꯗꯨꯝ ꯀꯟꯇꯤꯅ꯭ꯌꯨꯌꯦꯁꯟꯗ ꯂꯩꯔꯀꯥꯟꯗ ꯃꯗꯨꯒꯤ ꯃꯔꯣꯝꯗ ꯀꯅꯥꯒꯨꯝꯕ ꯈꯨꯠꯄꯨ ꯈꯔꯅ ꯀꯅꯥꯒꯨꯝꯕ ꯀꯥꯡꯕꯨ ꯈꯔꯅ ꯈꯨꯗꯣꯡꯆꯥꯕ ꯂꯧꯅꯅꯕꯒꯤꯗꯃꯛꯇ ꯀꯩꯒꯨꯝꯕ ꯈꯔ ꯁꯥꯟꯅꯔꯤꯕꯅꯦꯕ ꯁꯤꯒꯤ ꯄꯣꯠꯁꯤ ꯑꯩꯈꯣꯏꯅ ꯁꯨꯡꯈꯪ ꯈꯪꯗꯕ ꯃꯈꯩ ꯃꯣꯏꯅ ꯄꯥꯝꯖꯕ ꯃꯣꯏꯅ ꯑꯣꯏꯍꯟꯅꯤꯡꯉꯤꯕ ꯏꯟꯚꯥꯏꯔꯣꯟꯃꯦꯟꯇꯨꯗ ꯑꯩꯈꯣꯏ ꯂꯣꯏꯅ ꯃꯨꯛꯅꯕꯒꯤ ꯁꯔꯀꯝꯁꯇꯦꯟꯁꯁꯦ ꯁꯤꯗ ꯑꯩꯈꯣꯏ ꯃꯩ ꯌꯥꯡꯉꯒ ꯑꯩꯈꯣꯏ ꯃꯌꯥꯝꯁꯤ ꯂꯩꯔꯦꯕ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯀꯨꯀꯤ ꯖꯣ ꯀꯝꯃꯨꯅꯤꯇꯤꯒꯤ ꯑꯩꯈꯣꯏꯒꯤ ꯏꯆꯤꯜ ꯏꯅꯥꯎꯁꯤꯡꯁꯤꯗ ꯑꯩꯈꯣꯏꯅ ꯏꯀꯥꯏ ꯈꯨꯝꯅꯖꯕꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯅ ꯑꯄꯤꯜ ꯇꯧꯅꯤꯡꯕꯗꯤ ꯃꯈꯣꯏꯁꯨ ꯔꯨꯜ ꯑꯣꯐ ꯂꯣꯁꯦ ꯑꯥꯏꯟꯁꯦ ꯃꯁꯤ ꯃꯈꯣꯏ ꯃꯁꯥꯅ ꯗꯥꯏꯔꯦꯛ ꯄꯥꯏꯁꯟꯕꯗꯧꯅ ꯋꯥ ꯍꯦꯛ ꯉꯥꯡꯕ ꯊꯕꯛ ꯍꯦꯛ ꯇꯧꯕꯒꯤ ꯄꯣꯠꯁꯦ ꯃꯁꯤ ꯍꯧꯈꯤꯕ ꯃꯇꯝ ꯈꯔꯁꯤꯗ ꯑꯩꯈꯣꯏꯅ ꯑꯗꯨꯝ ꯎꯔꯤꯑꯕꯀꯣ ꯑꯗꯨ ꯀ꯭ꯔꯥꯏꯁꯤꯁ ꯃꯇꯝꯅꯤ ꯑꯩꯈꯣꯏ ꯁꯨꯝ ꯃꯁꯤꯒꯤ ꯋꯥꯈꯜꯁꯤ ꯑꯩꯈꯣꯏ ꯋꯥꯈꯜꯁꯤ ꯈꯟꯊꯅꯔꯛꯄꯒꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯅꯣꯔꯃꯦꯜꯁꯤꯗ ꯋꯥꯈꯜꯁꯤ ꯍꯜꯂꯛꯄꯒꯤ ꯄꯣꯠ ꯑꯃ ꯅꯣꯡꯃ ꯁꯨꯝ ꯂꯩꯔꯛꯈꯤꯅꯦꯅꯗꯤ ꯑꯩꯈꯣꯏ ꯈꯟꯕꯨꯗꯤ ꯈꯜꯂꯦꯕꯀꯣ ꯑꯗꯨ ꯑꯣꯏꯇꯥꯔꯒꯁꯨ ꯑꯩꯈꯣꯏꯒꯤ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯦꯚꯦꯜꯗꯒ ꯉꯥꯡꯒꯗꯕ ꯋꯥ ꯅꯠꯇꯕ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤꯒꯤ ꯂꯦꯚꯦꯜꯗ ꯁꯤꯚꯤꯜ ꯁꯣꯁꯥꯏꯇꯤ ꯑꯁꯤꯗꯤ ꯋꯤ ꯑꯥꯔ ꯑꯣꯜ ꯂꯣ ꯑꯦꯕꯥꯏꯗꯤꯡ ꯁꯤꯇꯤꯖꯦꯟꯅꯦꯕꯀꯣ ꯑꯥꯏꯟꯒꯤ ꯃꯊꯛꯇ ꯑꯩꯈꯣꯏ ꯀꯅꯥꯝꯇ ꯂꯩꯇꯦ ꯑꯥꯏꯟꯅ ꯑꯩꯈꯣꯏꯒꯤ ꯈꯨꯠꯅ ꯄꯥꯏꯔ ꯁꯤꯖꯤꯟꯅꯕ ꯌꯥꯗꯦ ꯑꯗꯨꯅ ꯁꯤꯒꯨꯝꯕ ꯃꯌꯥꯝꯁꯤ ꯂꯩꯅ ꯂꯩꯅ ꯑꯩꯈꯣꯏꯒꯤ ꯂꯨꯞꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯑꯥꯏꯟꯁꯤ ꯃꯈꯨꯠꯇ ꯄꯥꯏꯔ ꯁꯤꯖꯤꯟꯅꯕꯒꯤ ꯑꯗꯨꯒ ꯗꯥꯏꯔꯦꯛ ꯃꯈꯣꯏꯁꯤ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯑꯃꯗꯧꯅ ꯍꯦꯛꯇ ꯂꯣ ꯑꯦꯟ ꯑꯣꯔꯗꯔꯒ ꯃꯔꯤ ꯂꯩꯅꯕ ꯁꯤꯆꯨꯋꯦꯁꯟꯗꯁꯨ ꯁ꯭ꯇꯦꯠ ꯑꯦꯛꯇꯔ ꯑꯃꯗꯧꯅ ꯋꯥꯛ ꯇꯧꯕꯒꯤ ꯀꯜꯆꯔꯁꯦ ꯁꯤꯒꯨꯝꯕ ꯃꯌꯥꯝ ꯑꯃꯈꯛ ꯂꯩꯕꯁꯤꯅ ꯉꯁꯤꯒꯤ ꯅꯦꯅꯥ ꯇꯥꯗꯕ ꯁꯤꯆꯨꯋꯦꯁꯟꯁꯤ ꯂꯩꯕꯅꯤ ꯑꯗꯨꯅ ꯍꯧꯖꯤꯛꯀꯤ ꯃꯥꯡꯗ ꯊꯣꯛꯈ꯭ꯔꯤꯕ ꯊꯧꯗꯣꯛ ꯋꯥꯊꯣꯛ ꯈꯔ ꯍꯥꯏꯇꯥꯔꯦ ꯏꯚꯦꯟ ꯈꯔꯁꯦ ꯃꯁꯤꯁꯤꯗ ꯀꯨꯀꯤ ꯖꯣ ꯀꯥꯡꯕꯨꯁꯤ ꯑꯩꯈꯣꯏꯅ ꯎꯕꯗ
ꯑꯩꯈꯣꯏ ꯗꯥꯏꯔꯦꯛ ꯍꯛꯊꯦꯡꯅꯅ ꯃꯈꯣꯏ ꯑꯗꯨꯝ ꯔꯦꯁꯄꯣꯟꯁꯤꯕꯜ ꯑꯣꯏꯕ ꯑꯩꯈꯣꯏ ꯑꯗꯨꯝ ꯃꯃꯥꯡꯗ ꯊꯣꯛꯈꯤꯕ ꯀꯩꯅꯣ ꯃꯌꯥꯝꯁꯤꯗ ꯏꯚꯦꯟ ꯃꯌꯥꯝꯁꯤꯗ ꯑꯗꯨꯝ ꯂꯩꯈ꯭ꯔꯦ ꯃꯈꯣꯏ ꯃꯁꯥꯅ ꯐꯣꯡꯗꯣꯛꯆꯕ ꯁ꯭ꯇꯦꯠꯃꯦꯟꯁꯤꯡꯗꯁꯨ ꯁ꯭ꯇꯦꯠꯃꯦꯟꯗꯨ ꯂꯣꯏꯕꯒ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣ ꯀꯥꯔꯋꯥꯏ ꯍꯥꯏꯇꯥꯔꯦ ꯆꯠꯊꯅꯤꯡꯉꯥꯏ ꯑꯣꯏꯕ ꯆꯠꯊꯔꯣꯏꯗꯕꯒꯤ ꯃꯔꯝ ꯂꯩꯔꯣꯏꯗꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯁ꯭ꯇꯦꯠꯃꯦꯟꯅꯆꯤꯡꯕꯒꯁꯨ ꯑꯩꯈꯣꯏ ꯃꯃꯥꯡꯗ ꯎꯈꯤꯕ ꯑꯗꯨꯝ ꯂꯩꯈꯤ ꯑꯗꯨꯅ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯅ ꯂꯩꯉꯥꯛꯀꯤ ꯃꯥꯏꯀꯩꯗꯒꯤ ꯑꯩꯈꯣꯏ KZC ꯀꯣ ꯖꯣꯏꯟ ꯁꯦꯀ꯭ꯔꯦꯇꯔꯤꯒꯤ ꯌꯨꯝꯗ ꯀꯣꯕ꯭ꯔꯥꯅ ꯔꯦꯠ ꯆꯠꯊꯈ꯭ꯔꯦ ꯀꯥꯏꯅ ꯍꯥꯏꯔꯤꯁꯦ ꯃꯁꯤ ꯁꯝꯋꯥꯠ ꯃꯁꯤꯒꯤ ꯃꯔꯨꯝꯗ ꯍꯥꯏꯔꯤꯕꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯃꯣꯏꯅ ꯔꯦꯠ ꯆꯠꯊꯔꯤꯕ ꯃꯤꯁꯤꯡꯁꯤꯒꯤ ꯃꯥꯒꯤ ꯁꯤꯁꯤꯗ ꯏꯟꯇꯦꯂꯤꯖꯦꯟꯁꯀꯤ ꯑꯥꯎꯠꯄꯨꯠ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯃꯈꯣꯏꯒꯤ ꯏꯟꯚꯣꯜꯞꯃꯦꯟ ꯀꯥꯏꯗꯅ ꯁꯣꯏꯗꯅ ꯂꯩꯔꯝꯒꯅꯤ ꯈꯜꯂꯤ ꯑꯗ ꯑꯦꯝꯇꯤ ꯍꯦꯟꯗ evidence yaudana kaisu challamoyena khali kai kaino moi mathakta akoi furnish tawba yaba chapchaba evidence to paira kanda moi soidana sigi kano sing si chatliba soi oramani mado akoi gi kano sing dagi cookie gi loop sing dagi cookie jo community gi loop sing dagi repercussion lakani mama lakani ha se lenga ki kangu si soidana hanana mangjona na anticipate toramani na khaleba ko adu itaraga su moi phaba punbagi thawama chatharisi moi chapchaba kano leraga chathabo ramani tampak ta su akoi sida adum red chathadana adagi ama tawdana phaba punba akoi tongan tongan ba akoi loop singi mioi sing phagat pa pungat pa adum yauri dana ko adu adum lerangani hoi crisis matamnina hoi amasu adum involvement loin leinaba ngaktani ko adu leinaba singsi tangai phadana lengak na su makoi singdugi mathakta akoi kenoma crackdown chathadana bagi chapchaba phireba ma lawraga chathabo itaragati akoi di well and good akoi madu phayena du baina longningi aigi migi wa natana ko phayena longningi aduga lengak na masi na tawil sum khaido khaijin sanara ngak ki oiba politics tawbagi mongda som nakanda ngakang moida sodom basa thari gaina kitang utpa yana na ba ada som nakanda namuk another politics sama sanaba yana ba that kind of things lengak na tawba sisu akhoi adum mamangdi uri ba ko ngarang han lairon wifi gi sida phapam thokpa ming khai dudi primary cues ba khai dudi uji phau phada ba pharak hini ga inde dum hair ga leiba pharak ko su ai khara sum khai dana ngang hak sum akoi mayam se balancing act oina sum torok su yai torok khida bu su yai adu chapchana eta khudak ta grak long toraga crackdown chatharaga phaba punba action tawba lalubong khoi thak pai khale ga adu men utpe po tu ude dana are ngarang nang gi usiki moi kanto sabale kai gi dusu ahu mari phare na ga ahu mari khangna mai thabdi nate lairi mayam du plot thomjal direct khona media da uba kana chena ba sing u loina visible loi ba ko masak mataw loina ura ba kholab sum yam lairi ada krak laksan dra pharo ahum phar ga ngakang yai raga mu ahum phare kaina tawai mong nate lenga ki su kari leibu ja no madu kitang adu madi khoi kano oidre ko adagi sumaina ga adagi si nataba pura hekta comprehensively ko akoi na kanogi somda kukijo area oikera matraga akoi sida tampaki area bo oikera nakagi area bo oikera any where of in Manipur ko anywhere any part of Manipur se sida lady ba criminal singi mathakta akoi gi kano tawdaba spear tawdaba aduga chapsana ain gi tawpham thokpa shakti do maduda full swing da thau pai khat pagi krak lakpa policy ma pai khat pa meba adu man phatta ba ngaki yairi yaraga ngaki sum sanaraga sum thamba an sahi ahum phajala bhobu violence asuyamna kanda mayukna ra state se sira yam aten ba matamda krak laksal laga loisan ba yaba ngaktalen loweba ko adu sum them da sum ingkat them da sum tor sanari se hauki bada taja khoi na khangi ni kanu Jammu Kashmir da Ladakh thugai matam sida Jammu Kashmir si kamai toge da ma khoi terrorist sing se moi gi insurgent group sing ha tare moi gi londa da ha ga freedom fighter ada ai khoi gi india gi kanu gi londa da ha ga na insurgents militants or terrorists ko swaina leiba si kangu se kyam sathi bage da masa sidok siraga ai lan theng na ne na changakpa jihadi element si am sathi na lei raja ne ba ko adu bhoba leiba aduga moi gi politician de horaga mass people gi level sida azad kashmir na laur ga leiba
adumba kangbu do India government na karak lapsali moigi political leader figure me amdo akoi kano tawi house arrest toksali ama tawi tawam thopom ko India government na adum tawi adum loisan chi bako housing loina under loisan le habitanti under control da pasan tham kre ngam chi ba control na manipur gi lari ba situation se under control da manipur ga India government na in coordination with the state government masi proper ngam tri sikari gi no ji phawa misa so question lay ba ana su cobra na mi phare adu tore na hai wa pham che akoina puning thogan ingai ni ai ne hekta akoina bla akoina yam ne hekta puning se nuai ne hekta wakhal ting ne hekta shwane appreciate to bang ngam da si akoi gi moi tactical move amara kaino I watch la kaino moi na tore se haina shwane khan gi por ma mangi poching ji yenga ga akoi da dum ba wakhal de phawali do manipur lengak ta akoina honestly akoina appeal tawningi price tawningi manipur se ang tang akoi ain gi sabjaba akoi wayan sangi sabjaba krak lakpa adumba yachal lakpa adumba khongthang khara paikhatin khaidi shanti pura yam wa gadra haina adumena khal hoi thagachari ja makhata na muk lakchabada narco terrorist singi ka henba thawong tuminna yengduna leiroi United Naga Council UNC na sangsiliba inter District Economic Blockade ki khongjang mapung phana saugatlagani haina Coordinating Committee on Manipur Integrity ko komina akan bawa fam thamlakli haibdi akoigi narco terroristing gi ka henba thawong sida akoigi tumina yengduna leithokpa ngamloi haina United Naga Council na chathariba Inter District Economic Blockade ase makhata na akoigi ko komina saugatlagani haiba wafam duneza soi matang sida dikari habininge hawjaki United Naga Council na Sathariba economic blockade si masi kari demand sathabanu an haikanda akoi lamdam se lairon wifi degi phakiba adumba innocent people taruk myati na halakhiba do madugi justice piu haiba demand ne bako and sigi innocent people taruk se masigi justice ki demand se masidi naga ki demand maitai ki demand pangan ki demand haiba adugi wakhalon nataba being as a human aduga crime against the humanity adugi perspective tagi haiba tare koi lamdam sida laiba koi lamdam sigi adumba innocent people taruk miyoi baki khunai ki adugumba chatna kanglon ki wangmada miyoi bana chatnaba niyom niti ki wangmada United Nations na piba United Nations ki declaration do duki chana kanglon duki wangmada yatin hakki taluk se sige toriba justice demand toriba kangbu se masida koi solidarity utpa makoi da support to ba se masi right kano amane decision na mane na tumaina koi lobu yai bako right decision ne na koi tumaini yengmina ba yai although we are also endorsing on that part akhoi su maruaina khoi ge as a pangan khunai haba tare masina su akhoi misham taruk hat khibaki sumba horiba movement se masai sida akhoi endorse tawi handagi so akhoi phongdok palai akhoi support tawi akhoi sabchana akhoi thamoi gi oiba support physical gi oiba support so akhoi tawi masigi movement gi damakta ado tawataba akoina lepak miyam da masigi matang sida akoina yamna akoina humbly akoina appeal bakhtang ni tongninge masi akoi micham taruk sire haiba kanda akoi naga taruk sigre maduda akoi gi maitai su demand tawri ga haiba sum bagi concept se sinate ko akoina khanjari se micham taruk siba sida Manipur as a whole akoi micham taruk si solidarity justice ki damakta akoi unitedly akoi stand tomina gado bani haiba adugi wakhalonda akoi nagani maitai ni pangani kuki ni haiba miyeng dan nataba mi hatpa criminal singdo madugi mayokta akoi justice ki demand to bada akoi loina ki united oiba ifat bathau tai adugi united effort to gi manung chanba moina akoi su endorse tawri support tawri aduga kokomi ne support tawbi yari basisu puning thogat ningai ni basisu akoi achumba amasung akoi tawham thokpa thawak ni hana lawi makha tarak pada su maitai dagi sibo oira su innocent people maral laitaba miyoi sing
हाथ पाई तारे को हाथ पर तो पचा तरा दी और एनी अतई पर्टिकुलर कम्युनिटी सिंग दसु सुमाइना इनह्यूमन नोबा मराल लेतबा तुमबा मराल लेतबा मियो सिंग दे इनह्यूमन नोबा थौक चतरा दी मदुगी मायोक्ता अखोई लोइना यूनाइटेडली अखोई जस्टिस डिमांड तोमिनबगी पार्ट से सेसरा कोई म्याम चपचाना पुनमिनबा याय है वाफम से थमजगे फॉर एग्जांपल ना कोई ना ममांग दा तौजखिबा जिरी दा कोई मियोय तरु हाथ पसे होय नुपी अहुम अदुगा पिकिबा अंगांग अहुम यावना मियोय तरु यामना तमथीबा इनह्यूमन ओइबा मोंगदा हालकपा मतम सिदा अखोई पांगन सिंगी ओइबा अखोई लुप हाइबा तारे होय अखोई अपुनबा सिविल सोसाइटी ऑर्गेनाइजेशन सिंग अपुनबा कोई लुप सी कोई ऑल मणिपुर मुस्लिम ऑर्गेनाइजेशंस कोऑर्डिनेटिंग कमिटी अमुको खाइना कोई लेजरीबल लुप से कोई अपुनबा सिविल सोसाइटी सिंग एपेक्स बॉडी मनी मसी 1997 दगी होना कोई एपेक्स बॉडी अमोइना वर्क तोरगा लेरकपनी मसी की बहुत सिंजरा कांदा कोइना कोई मणिपुर की कोई पांगन तावम पोनामक्ता कोई अखोई मास प्रोटेस्ट अखोई तौगनी है ना कोई मैरा का लोइना कैंडल का लोइना कोई प्रोटेस्ट तौबगी खोंजन अखोई हौदोक सखी अदुगा मदु लाउथोखेबदुगी नुमिदांग दुमक्तदा अखोई खोमिदोक कनो है कैरन खाइपु मखोंग खोमिदोक बाजार सिदगी अखोई मैरा की अचौबा रैली अमा अखोई चली हाइरिबा रैली सी आई सामक नमदुगी रैली दु हौदोकसबनी अदुगा रैली सी लागा कोई लमलोंग बाजार दे रेंजना तपना कोई रैली से हंजनजबनी अखोई पीस अखोई याम पीस होइना कोई डेमोक्रेटिक ओइ मोंग दे ससबनी अदुगो मतम दुदा कोई की हानगी कोई मिनिस्टर ओइ बिरंबा कोई मिनिस्टर सुशिंद्रो की युम थुगाइरम में हाइना एलिगेशन हम खक तौरगा अखोई एफआईआर पालाई आई इसामक की मथकता अखोई मियोय तरागा निपान गा लोइना ने एफआईआर पाली हुजु सिक्सु पुलिस ता मदगी एफआईआर तो लॉस तोरगा हुजु सिक फौसु लैरी लोसेंद्री सुमाइना अखोई दा चुमदना मिनिस्टर की अखोई बैनर पाइरगा अखोई जस्टिस डिमांड तोरगा चटलिबा रैली दु मिनिस्टर की युम थुगाइ बता अखोई गवर्नमेंट सुमाइ लान चार्ज तोरगा सुमाइ तोरपो फौबा अखोई लैखी अखोई हाइजनिंग बुदी शुम्बा सिचुएशन में आमम खक अखोई दा लैरगसु जस्टिस की दमकता अखोई चपचाना अखोई थौक तौमिनरगा लाई हौजिकसु तौमिनगनी अदुगा हौजिकी मिशम तरुक की मतांगदा तौरिबा जस्टिस डिमांड तौरिबा मूवमेंट सिंगसे मसिदी अखोई स्टेट सिदा लरिबा मियाम पुनमकना अखोई इंडोर्स तौरगा सपोर्ट तौरकांदा अखोई लैंगाक्तगी चपचाबा मदुगी अखोई खोंथांग खरको यामना स्पीडी ओइबा तौबुदी तौनी हाइरी लैंगाक सोदरसु तौनी हारगा लैबदु नत्तेबा मियामना पामिसि चपचाबा थव खरा पाइखतपदो उनिंगेबको सिगी पोसे लेननबा अदुगी अपलदोम खक आई तौजगे अदुगा अरोइबरा आई कुकी जो कम्युनिटी की मियामदा अपलदोम खक तौनिंगेबो हौजिकती यारे इनफ अखोई मिहात मी पुनगी इनोसेंट पीपल सिंग हातपगी तुपगी थबकसे अखोई साइड खुदिंगमक्तगी मियाम अखोई उग्रेबको अदु मखाताना अखोई लेपसे अदु नखोइसु मसी काइंडली मसी नखोइसु मसे खंधबिरोबो लोइबन नाइरा रोइदब लमदम सिदा लाल लमकी दमक्ता सुम सेम सारगा लैबदौना तौबा अदुगी वखलोंदो अदुदी चुम्मोयेना अखोई लोनिंगे अदु हौजिकी इनोसेंट तरुक बच्चे अखोई सिगी मिहात पसिंग हाइतारेको इनोसेंट तरुक सिबु सा सेमबदौना सेमकिबा अदो मियोइसिंदुगी मायोक्तदी कुकी जोगी मियामसु थोरागा अखोई सोलिडारिटी की ओइबा मूवमेंट सिदना अखोई यावफम थोप्राइना खल्लेबको होय मसीदा नखोइसु मसीगे पार्ट अमा ओइफम थोइ नोइसु थोपिरो अदुगा मदुगी मिहातुगी दैदा सेनबा मियोइसिंदो आइनगी मतुंगिना तोफम थोपा थबा अंत तवहनसेबा वायन संगे चपचाबा दुगुम्बा केनोदो मखोय अंत मायोक नहनसी अदुगा अखोई पुनमकसे क्राइम अगेंस्ट द ह्यूमैनिटी अदुगी अंत कमिटमेंट लैना अखोई लेपमिनरी हाबा अदुगी अखोई सोलिडारिटी अमका अखोई अंत मिनसी हाबा अपील से कुकी सिलिनाउ सिंग दसु इकाई खुमना सुमाइन थमजगे होय
ꯊꯥꯒꯠꯆꯔꯨꯁꯦ ꯃꯈꯥ ꯇꯥꯅ ꯑꯃꯨꯛ ꯂꯥꯛꯆꯕꯗ ꯑꯩꯈꯣꯏ ꯍꯧꯖꯤꯛ ꯏꯔꯝꯗꯝ ꯃꯅꯤꯄꯨꯔ ꯑꯁꯤ ꯃꯆꯦ ꯇꯥꯅ ꯊꯨꯒꯥꯏꯅꯕ ꯍꯣꯠꯅꯔꯛꯂꯤꯕ ꯑꯁꯤꯗ ꯃꯈꯜ ꯑꯃꯗꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯄꯥꯔꯇꯤꯅ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯟꯕ ꯉꯝꯂꯣꯏ ꯃꯅꯤꯄꯨꯔ ꯀꯟꯁꯤ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯏꯍꯧꯅ ꯀꯟꯒꯗꯕꯅꯤ ꯍꯥꯏꯅ ꯑꯃꯨꯛꯀꯣꯛꯀꯤ ꯄ꯭ꯔꯁꯤꯗꯦꯟ ꯁꯟꯖꯣꯏ ꯁꯣꯔꯣꯛꯈꯥꯏꯕꯝꯅ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯤꯗ ꯑꯣꯖꯥ ꯃꯤꯌꯥꯝꯒꯤ ꯀꯔꯝꯕ ꯏꯍꯧꯅ ꯑꯁꯤꯒꯨꯝꯕ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯗ ꯍꯧꯖꯤꯛ ꯂꯩꯔꯤꯕ ꯍꯥꯏꯇꯥꯔꯦ ꯁꯤꯒꯤ ꯁꯤꯆꯨꯋꯦꯁꯟꯁꯤꯗ ꯃꯅꯤꯄꯨꯔꯁꯦ ꯀꯟꯕ ꯉꯝꯒꯅꯤ ꯍꯥꯏꯕ ꯋꯥꯐꯝꯗꯨꯅꯤ ꯇꯦꯟꯇꯛꯅ ꯊꯝꯕꯤꯌꯨ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯃꯥꯡꯗ ꯑꯩꯈꯣꯏꯒꯤ ꯑꯖ ꯑꯩꯈꯣꯏꯅ ꯎꯔꯒ ꯂꯥꯛꯈꯤꯕ ꯑꯩꯈꯣꯏꯅ ꯊꯦꯡꯅꯔꯒ ꯂꯥꯛꯈꯤꯕꯁꯤꯡꯒꯤ ꯃꯔꯛꯇ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯏꯁꯨ ꯃꯌꯥꯝ ꯑꯃ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯩꯀꯣ ꯍꯣꯏ ꯁꯤꯒꯤ ꯃꯥꯌꯣꯛꯅꯔꯤꯕ ꯏꯁꯨꯁꯤꯡꯁꯤ ꯑꯩꯈꯣꯏ ꯏꯁꯨꯁꯤꯡꯁꯤꯒꯤꯗꯃꯛꯇ ꯑꯩꯈꯣꯏꯅ ꯂꯝꯕꯤꯗ ꯑꯩꯈꯣꯏ ꯃꯤꯌꯥꯝ ꯊꯣꯛꯀꯅꯤ ꯇꯤꯌꯥꯔ ꯒ꯭ꯌꯥꯁ ꯃꯥꯌꯣꯛꯅꯅꯤ ꯑꯗꯒꯤ ꯑꯩꯈꯣꯏ ꯔꯕꯔ ꯕꯨꯂꯦꯠ ꯃꯥꯌꯣꯛꯅꯅꯤ ꯋꯥꯇꯔ ꯀꯦꯅꯟ ꯃꯥꯌꯣꯛꯅꯅꯤꯀꯣ ꯕꯦꯇꯣꯟ ꯂꯥꯊꯤ ꯆꯥꯔꯖꯅꯆꯤꯡꯕ ꯑꯩꯈꯣꯏ ꯃꯥꯌꯣꯛꯅꯅꯤ ꯍꯣꯏ ꯕꯠ ꯁꯤꯒꯨꯝꯕ ꯏꯁꯨ ꯃꯌꯥꯝꯁꯤꯒꯤ ꯀꯩꯅꯣꯁꯦ ꯀꯅꯥꯅ ꯃꯁꯤꯒꯤ ꯏꯁꯨꯁꯤꯡꯁꯤ ꯐꯥꯏꯅꯦꯂꯥꯏꯖ ꯇꯧꯒꯗꯧꯔꯤꯕꯅꯣ ꯍꯥꯏ ꯀꯥꯟꯗ ꯀꯅꯥ ꯃꯗꯨ ꯏꯁꯨꯁꯤꯡꯁꯦ ꯂꯩꯍꯟꯗꯅꯕ ꯄꯣꯂꯤꯁꯤ ꯄ꯭ꯔꯣꯒ꯭ꯔꯥꯝ ꯀꯅꯥꯅ ꯄꯥꯏꯈꯠꯀꯗꯕꯅꯣ ꯀꯅꯥꯅ ꯁꯦꯝꯒꯗꯕꯅꯣ ꯍꯥꯏ ꯀꯥꯟꯗꯗꯤ ꯂꯩꯉꯥꯛꯅꯦꯕꯀꯣ ꯂꯩꯉꯥꯛ ꯑꯁꯤ ꯁꯦꯝꯅꯅꯕꯒꯤꯗꯃꯛꯇ ꯄꯣꯂꯤꯇꯤꯀꯦꯜ ꯑꯗꯨꯒꯨꯝꯕ ꯂꯤꯗꯔꯁꯤꯡꯅꯦꯕ ꯃꯊꯧ ꯇꯥꯔꯤꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯃꯁꯤ ꯀꯩꯅꯣꯗꯒꯤ ꯄꯨꯔꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯑꯃꯦꯔꯤꯀꯥꯗꯒꯤ ꯂꯧꯔꯛꯎꯕ ꯅꯠꯇꯦꯕ ꯇꯦꯍꯔꯥꯟꯗꯒꯤ ꯂꯧꯔꯛꯎꯔꯒ ꯂꯥꯛꯄ ꯅꯠꯇꯦꯕ ꯑꯩꯈꯣꯏ ꯁꯤꯗ ꯂꯩꯔꯤꯕ ꯂꯤꯗꯔꯁꯤꯡꯁꯤ ꯀꯅꯥꯅ ꯄꯨꯊꯣꯛꯆꯕꯅꯣ ꯍꯥꯏꯕ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯨꯊꯣꯛꯆꯕꯅꯦꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤ ꯅꯠꯇ꯭ꯔꯥ ꯑꯗꯣ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯄꯨꯊꯣꯛꯆꯔꯤꯕ ꯑꯩꯈꯣꯏꯒꯤ ꯂꯤꯗꯔꯁꯤꯡꯁꯤꯅ ꯑꯩꯈꯣꯏꯒꯤ ꯂꯝꯗꯝꯁꯤꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯁꯤꯆꯨꯋꯦꯁꯟꯁꯦ ꯂꯝꯗꯝꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯄ꯭ꯔꯣꯕ꯭ꯂꯦꯝꯁꯤꯡꯁꯦ ꯃꯁꯤꯒꯤ ꯑꯔꯣꯏꯕ ꯋꯥꯈꯩꯔꯣꯜ ꯑꯃ ꯄꯨꯊꯣꯛꯄ ꯉꯝꯅꯅꯕ ꯃꯗꯨꯒꯤ ꯂꯝꯕꯤꯗꯩꯗ ꯂꯩꯕ ꯃꯈꯣꯏꯒꯤ ꯋꯥꯈꯜ ꯄꯔꯤꯡꯁꯦ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯃꯁꯥꯒꯤ ꯀꯃꯤꯠꯃꯦꯟ ꯌꯥꯝꯅ ꯀ꯭ꯂꯤꯌꯔ ꯑꯣꯏꯕ ꯑꯗꯨꯒ ꯃꯗꯨꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯒꯤ ꯋꯥꯈꯜꯂꯣꯟ ꯆꯞ ꯆꯥꯅ ꯆꯦꯟꯕ ꯑꯗꯨꯒꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏꯅ ꯄꯨꯊꯣꯛꯄ ꯑꯃ ꯆꯪꯗ꯭ꯔꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯅ ꯑꯗꯨꯒꯤ ꯃꯦꯟꯗꯦꯠ ꯄꯤꯒꯗꯕ ꯃꯇꯝꯁꯤꯗꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯦ ꯀꯔꯤ ꯇꯧꯏ ꯍꯥꯏ ꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯁꯦꯟ ꯊꯨꯝ ꯄꯥꯏꯕ ꯑꯗꯒꯤ ꯁꯛꯇꯤ ꯂꯩꯕ ꯁꯥꯒꯩ ꯖꯥꯠ ꯋꯥꯡꯕ ꯑꯗꯨꯒꯤ ꯀꯩꯅꯣꯁꯤꯡꯁꯤꯅ ꯗꯣꯃꯤꯅꯦꯠ ꯇꯧꯔꯒ ꯃꯈꯣꯏꯅ ꯀꯟꯇ꯭ꯔꯣꯜ ꯇꯧꯕ ꯃꯈꯣꯏꯅ ꯍꯨꯝꯕ ꯃꯥꯏꯀꯩꯗꯨꯗ ꯁꯨꯃꯥꯏꯅ ꯄꯨꯔꯒ ꯆꯠꯍꯟꯈꯤꯕ ꯑꯗꯨꯒꯤ ꯃꯇꯝꯗꯨꯗꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯦ ꯍꯛꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯄꯩꯁꯥ ꯈꯔꯒ ꯁꯤꯟꯅꯊꯣꯛꯈꯤꯕ ꯑꯗꯒꯤ ꯑꯩꯒꯤ ꯃꯤꯒꯤ ꯍꯥꯏꯕ ꯑꯩꯒꯤ ꯍꯥꯏꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯝ ꯊꯤꯅꯗꯕꯤꯗ ꯃꯁꯤꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯗ ꯐꯔꯛꯀꯗꯧꯔꯤꯕ꯭ꯔꯥ ꯐꯔꯛꯑꯣꯏꯗꯧꯔꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯒꯤ ꯀꯟꯁꯤꯌꯁꯅꯦꯁ ꯑꯃꯁꯨꯡ ꯃꯗꯨꯒꯤ ꯀꯟꯁꯥꯏꯟꯁꯇ ꯑꯩꯈꯣꯏꯅ ꯑꯩꯈꯣꯏꯒꯤ ꯑꯣꯏꯕ ꯃꯦꯟꯗꯦꯠꯁꯤ ꯄꯤꯕꯒꯤ ꯋꯥꯈꯜꯂꯣꯟꯁꯤ ꯊꯥꯗꯣꯛꯄ ꯑꯗꯨꯒ ꯑꯗꯨꯝ ꯀꯥꯈ꯭ꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯃꯄꯨꯟꯁꯤꯒꯤ ꯑꯩꯈꯣꯏ ꯂꯣꯒꯤ ꯃꯔꯝꯗ ꯀꯔꯤꯝ ꯈꯪꯉꯣꯏꯗꯕ ꯃꯣꯏꯅ ꯀꯥꯒꯗꯧꯔꯤꯕ ꯐꯝꯒꯗꯧꯔꯤꯕ ꯃꯐꯝꯁꯤ ꯀꯥꯏꯗꯅꯣ ꯑꯥꯏꯟ ꯁꯦꯝꯐꯝꯗꯅꯦꯕ ꯅꯠꯇ꯭ꯔꯣ ꯑꯗꯣ ꯑꯥꯏꯟ ꯁꯦꯝꯒꯗꯧꯔꯤꯕ ꯃꯐꯝꯁꯤꯗ ꯐꯝꯃꯨꯔꯀꯥꯟꯗ ꯑꯥꯏꯟꯒ ꯃꯔꯤ ꯂꯩꯅꯕ ꯑꯥꯏꯟ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯅꯣꯂꯦꯖ ꯃꯄꯨꯡ ꯐꯥꯅ ꯂꯩꯔꯣꯏꯗꯕ ꯑꯗꯣ ꯂꯩꯉꯥꯛꯁꯦ ꯂꯩꯔꯀꯥꯟꯗ ꯑꯦꯝ ꯑꯦꯜ ꯑꯦ ꯑꯣꯏꯔꯀꯥꯟꯗ ꯃꯇꯧ ꯀꯔꯝꯅ ꯁꯦꯟ ꯇꯥꯜꯍꯧꯒꯗꯒꯦ ꯃꯇꯧ ꯀꯔꯝꯅ ꯑꯩ ꯈꯨꯗꯣꯡꯆꯥꯕ ꯐꯪꯍꯧꯒꯗꯒꯦ ꯁꯤꯒꯤ ꯋꯥꯈꯜ ꯈꯛꯇꯅ ꯍꯦꯟꯅ ꯃꯥꯡꯑꯣꯏꯅꯔꯒ ꯂꯩꯒꯗꯕ ꯃꯗꯨꯒꯤꯗꯃꯛꯇ ꯑꯆꯨꯝ ꯑꯔꯥꯟ ꯑꯐ ꯐꯠꯇ ꯀꯔꯤꯝꯇ ꯈꯜꯂꯣꯏꯗꯕ ꯃꯤꯑꯣꯏꯁꯤꯡꯗ ꯍꯦꯛꯇ ꯃꯦꯟꯗꯦꯠ ꯄꯤꯁꯟꯕ ꯈꯣꯠꯆꯟꯕ ꯁꯤꯒꯤ ꯀꯜꯆꯔ ꯃꯌꯥꯝꯁꯦ ꯂꯩ ꯁꯤꯒꯤ ꯗꯥꯏꯂꯦꯝꯅꯥꯁꯤꯒꯤ ꯃꯔꯛꯁꯤꯗꯩꯁꯤꯗꯗꯤ ꯍꯧꯖꯤꯛꯀꯤ ꯀꯩꯅꯣꯒꯤ ꯑꯃꯨꯀꯣꯒꯤ ꯑꯩꯈꯣꯏꯒꯤ ꯄ꯭ꯔꯁꯤꯗꯦꯟꯅ ꯍꯥꯏꯕꯤꯔꯤꯕ ꯋꯥꯐꯝꯗꯨ ꯃꯗꯨ ꯑꯩꯈꯣꯏ ꯃꯤꯌꯥꯝꯁꯤ ꯃꯤꯀꯞ ꯊꯣꯛꯑꯁꯤ ꯑꯩꯈꯣꯏꯒꯤ ꯑꯁꯦꯡꯕ ꯉꯁꯤꯃꯛ ꯑꯩꯈꯣꯏꯒꯤ ꯃꯅꯤꯄꯨꯔꯤꯒꯤ ꯃꯤꯌꯥꯝꯅ ꯑꯩꯈꯣꯏꯒꯤ ꯈꯨꯟꯅꯥꯏꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡꯁꯦ ꯂꯣꯏꯁꯤꯟꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯩꯗ ꯑꯩꯈꯣꯏꯒꯤ ꯆꯠꯃꯤꯟꯅꯕ ꯌꯥꯒꯗꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯩꯗ ꯊꯕꯛ ꯇꯧꯒꯗꯕ ꯑꯗꯨꯗꯩꯗ ꯑꯩꯈꯣꯏꯅ ꯀꯟꯇ꯭ꯔꯤꯕ꯭ꯌꯨꯠ ꯇꯧꯕ ꯉꯝꯒꯗꯕ ꯑꯗꯨꯝꯕ ꯃꯤꯍꯨꯠꯁꯤꯡ ꯑꯩꯈꯣꯏ ꯄꯨꯊꯣꯛꯁꯤ ꯍꯥꯏꯕꯁꯦ ꯑꯩꯈꯣꯏ ꯃꯅꯤꯄꯨꯔꯤ ꯄꯨꯝꯅꯃꯛꯀꯤ ꯑꯣꯏꯕ ꯋꯥꯈꯜꯂꯣꯟ ꯑꯃꯁꯤꯗꯤ ꯑꯩꯈꯣꯏ ꯍꯥꯟꯅꯗꯒꯤꯁꯨ ꯑꯩꯈꯣꯏ ꯃꯁꯤꯒꯤ ꯋꯥꯐꯝꯁꯤꯗ ꯑꯩꯈꯣꯏ ꯊꯝꯖꯔꯒ ꯑꯗꯨꯝ ꯂꯥꯛꯏꯕ ꯋꯥꯐꯝꯅꯤ ꯑꯗꯨꯅ ꯁꯤꯒꯤ ꯃꯥꯟꯅꯕ ꯋꯥꯈꯜꯂꯣꯟꯁꯤꯗꯤ ꯂꯩꯌꯦꯅ ꯍꯥꯏꯖꯕ ꯇꯥꯔꯒꯁꯨ ꯑꯩ ꯋꯥꯐꯝ ꯑꯃꯇꯒ ꯑꯃꯨꯛꯇ ꯍꯥꯏꯖꯒꯦꯕꯀꯣ ꯊꯕꯛ ꯇꯧꯃꯤꯟꯅꯔꯛꯄ ꯀꯥꯟꯗꯀꯣ ꯑꯩꯈꯣꯏꯒꯤ ꯃꯔꯛꯁꯤꯗ ꯑꯩꯈꯣꯏ ꯐꯖꯅ ꯑꯟꯗꯔꯁꯇꯦꯟꯗꯤꯡ ꯑꯃꯒꯤ ꯃꯈꯥꯗ ꯑꯩꯈꯣꯏ ꯊꯕꯛ ꯇꯧꯃꯤꯟꯅꯅꯕ ꯍꯣꯠꯅꯕꯒꯤ ꯑꯋꯥꯠꯄꯗꯨꯗꯤ ꯑꯩꯈꯣꯏ ꯂꯩꯔꯤꯌꯦꯅ ꯑꯗꯨꯃꯥꯏꯅ ꯂꯧꯋꯦꯕ ꯑꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯇꯥꯖ ꯈ꯭ꯋꯥꯏ ꯑꯆꯧꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯑꯃꯈꯛ ꯂꯩ ꯑꯩꯈꯣꯏꯁꯤ ꯃꯤꯒꯤ ꯋꯥ ꯇꯥꯕꯁꯤ ꯀꯌꯥ ꯍꯩꯅꯗꯦꯅꯤ ꯑꯩꯈꯣꯏꯁꯤ CSOꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯑꯩꯁꯤ ꯀꯅꯥꯒꯨꯝꯕ ꯄꯥꯔꯇꯤꯀꯨꯂꯔ CSOꯗꯗꯤ ꯅꯠꯆꯗꯦꯀꯣ ꯑꯩꯅ ꯍꯥꯏꯁꯦ ꯑꯩꯈꯣꯏ CSOꯁꯤꯡꯒꯤ ꯃꯔꯛꯇꯁꯨ ꯏꯒꯣꯁꯤ ꯌꯥꯝ ꯋꯥꯡꯅꯕ ꯍꯥꯏꯇꯥꯔꯦꯀꯣ
ꯑꯩꯈꯣꯏꯅ ꯑꯩꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯁꯤꯒꯤ ꯃꯥꯌꯣꯛꯇ ꯃꯁꯤꯒ ꯃꯥꯟꯅꯗꯕ ꯋꯥꯐꯝ ꯈꯔ ꯀꯅꯥꯒꯨꯝꯕ ꯑꯃꯅ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏ ꯇꯥꯔꯒꯗꯤ ꯃꯁꯤꯁꯤꯗ ꯅꯍꯥꯛꯅ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯀꯔꯤꯅꯣ ꯀꯥꯏꯅ ꯈꯦꯟꯅꯕ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯑꯣꯐ ꯑꯥꯏꯗꯤꯌꯥꯁꯤꯗ ꯑꯩꯈꯣꯏꯅ ꯔꯦꯁꯄꯦꯛ ꯇꯧꯕ ꯑꯗꯨꯒ ꯈꯦꯟꯅꯕ ꯋꯥꯁꯤ ꯑꯩꯈꯣꯏꯅ ꯐꯖꯅ ꯇꯥꯕ ꯑꯗꯨꯒ ꯃꯥꯒꯤ ꯀꯟꯇꯦꯟꯗꯨ ꯐꯖꯅ ꯑꯩꯈꯣꯏꯅ ꯚꯦꯔꯤꯐꯥꯏ ꯇꯧꯔꯒ ꯑꯦꯅꯥꯂꯥꯏꯁꯤꯁ ꯇꯧꯔꯀꯥꯟꯗ ꯑꯆꯨꯝ ꯑꯔꯥꯟ ꯀꯔꯤꯅꯣꯅ ꯐꯖꯅ ꯖꯁꯇꯤꯐꯥꯏ ꯇꯧꯔꯀꯥꯟda ꯑꯗꯨꯒ ꯑꯃꯨꯛ ꯅꯧꯍꯧꯅꯅ ꯄꯨꯟꯁꯟꯅꯔꯒ ꯄꯨꯟꯅ ꯑꯩꯒꯤ ꯄꯥꯔꯠꯇ ꯈꯤꯇꯪ ꯑꯍꯣꯕ ꯂꯩꯇꯥꯔꯒꯁꯨ ꯑꯗ ꯑꯆꯨꯝꯕꯗꯨꯗ ꯌꯨꯅꯤꯚꯔꯁꯦꯜ ꯇ꯭ꯔꯨꯠ ꯃꯥꯒꯤ ꯑꯆꯨꯝꯕꯗꯨꯗꯩꯗ ꯁꯤꯅ ꯑꯆꯨꯝꯕꯅꯤꯀꯣ ꯍꯥꯏꯕ ꯄꯣꯠ ꯑꯃꯈꯛꯇꯤ ꯄꯨꯟꯅ ꯐꯝꯃꯤꯟꯅꯔꯒ ꯋꯥꯔꯤ ꯋꯥꯇꯥꯏ ꯐꯖꯅ ꯁꯥꯟꯅꯔꯀꯥꯟꯗꯗꯤ ꯐꯤꯌꯔ ꯃꯦꯅꯔꯗ ꯐꯖꯅ ꯋꯥꯔꯤ ꯋꯥꯇꯥꯏ ꯁꯥꯟꯅꯔꯀꯥꯟꯗꯗꯤ ꯂꯥꯛꯀꯗꯣꯏꯅꯦꯕꯀꯣ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗ ꯑꯩꯈꯣꯏ ꯐꯖꯅ ꯈꯦꯟꯅꯕ ꯑꯥꯏꯗꯤꯌꯥꯁꯤꯡ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯅ ꯊꯥꯡꯉꯤꯕ ꯈꯣꯡꯊꯥꯡꯁꯤꯡꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯀꯣꯁꯤꯌꯁ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯋꯥꯐꯝ ꯈꯔ ꯃꯗꯨ ꯌꯥꯅꯤꯡꯗꯕ ꯗꯤꯁꯦꯟꯁꯁ ꯑꯣꯏꯕ ꯋꯥꯐꯝ ꯈꯔꯒ ꯍꯥꯏꯔꯛꯑꯦꯅ ꯍꯥꯏꯔꯀꯥꯟꯗ ꯃꯗꯩꯗꯒ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛꯀꯤ ꯋꯥꯈꯜ ꯈꯟꯕꯁꯤꯅ ꯑꯩꯈꯣꯏ ꯑꯗꯨꯒ ꯑꯗꯨꯒꯨꯝꯕ ꯗꯤꯐ꯭ꯔꯦꯟ ꯑꯩꯈꯣꯏꯅ ꯈꯜꯂꯤꯕꯁꯤꯒꯤ ꯋꯥꯈꯜꯂꯣꯟꯁꯤꯗ ꯀꯣꯏꯁꯟ ꯇꯧꯔꯛꯏꯕ ꯅꯠꯇ꯭ꯔꯒꯅ ꯈꯤꯇꯪ ꯗꯤꯐ꯭ꯔꯦꯟꯁꯦꯁ ꯑꯣꯏꯕ ꯑꯥꯏꯗꯤꯌꯥ ꯊꯝꯃꯛꯏꯕ ꯃꯤꯁꯤꯡꯗꯨꯅ ꯂꯩꯄꯥꯛꯀꯤ ꯃꯥꯌꯣꯛꯇ ꯋꯥꯈꯜ ꯈꯟꯕꯗꯧꯅꯒ ꯖꯁꯇꯤꯐꯥꯏ ꯇꯧꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯃꯥꯏꯟꯁꯦꯠ ꯑꯩꯈꯣꯏꯒꯤ ꯁꯤꯗꯩꯁꯤꯗ ꯇꯧꯕ ꯌꯥꯎꯏꯅꯦ ꯃꯁꯤ ꯑꯩꯅ ꯉꯁꯤꯒꯤ ꯃꯦꯗꯤꯌꯝꯁꯤꯒꯤ ꯈꯨꯗꯣꯡꯆꯥꯕ ꯂꯧꯖꯔꯒ ꯑꯩ ꯏꯀꯥꯏ ꯈꯨꯝꯅꯅ ꯑꯄꯤꯜ ꯇꯧꯖꯒꯦ ꯉꯁꯤꯃꯛꯀꯤ ꯈꯨꯟꯅꯥꯏꯁꯤ ꯃꯗꯨꯒꯤ ꯃꯇꯝ ꯅꯠꯇꯦ ꯅꯈꯣꯏꯗ ꯂꯩꯔꯤꯕ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯋꯥꯈꯜꯂꯣꯟꯗꯣ ꯂꯩꯄꯥꯛꯀꯤ ꯑꯣꯏꯅ ꯅꯈꯣꯏꯅ ꯌꯦꯡꯉꯤꯕ ꯃꯤꯠꯌꯦꯡꯗꯣ ꯂꯩꯄꯥꯛꯁꯤꯗ ꯏꯔꯩꯄꯥꯛꯁꯤꯗꯩꯁꯤꯗ ꯏꯔꯩꯄꯥꯛꯁꯤꯒꯤ ꯐ꯭ꯌꯨꯆꯔꯒ ꯃꯔꯤ ꯂꯩꯅꯕꯗ ꯅꯈꯣꯏꯅ ꯈꯜꯂꯤꯕ ꯑꯗꯨꯒꯤ ꯋꯥꯈꯜꯂꯣꯟꯗꯣ ꯃꯗꯨ ꯂꯣꯏꯅꯃꯛꯇ ꯃꯗꯨꯒꯤ ꯋꯥꯈꯜꯂꯣꯟ ꯂꯩꯔꯝꯒꯅꯤ ꯍꯥꯏꯕꯁꯦ ꯃꯁꯤꯗ ꯑꯩꯈꯣꯏ ꯈꯟꯊꯕ ꯃꯇꯝ ꯑꯣꯏ ꯍꯥꯏꯕꯁꯦ ꯃꯁꯤ ꯑꯄꯤꯜ ꯇꯧꯅꯤꯡꯉꯦ ꯑꯗꯨꯒꯤ ꯑꯩꯈꯣꯏꯒ ꯏꯔꯩꯄꯥꯛꯁꯤꯒ ꯂꯩꯅꯔꯤꯕ ꯃꯔꯤꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯀꯣꯏꯁꯟ ꯇꯧꯔꯛꯄ ꯇꯥꯔꯒꯗꯤ ꯅꯠꯇ꯭ꯔꯒ ꯑꯩꯈꯣꯏꯒꯤ ꯏꯔꯩꯄꯥꯛꯁꯤꯒ ꯂꯩꯔꯤꯕ ꯁꯦꯟꯁ ꯑꯣꯐ ꯕꯤꯂꯣꯡꯒꯤꯡꯅꯦꯁ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯁꯦꯟꯁ ꯑꯣꯐ ꯑꯣꯅꯔꯁꯤꯞ ꯁꯤꯗꯩꯁꯤꯗ ꯀꯅꯥꯒꯨꯝꯕꯅ ꯃꯥꯔꯖꯤꯅꯦꯂꯥꯏꯖ ꯇꯧꯔꯛꯄ ꯇꯥꯔꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯁꯥꯏꯠꯂꯥꯏꯟ ꯇꯧꯕ ꯅꯠꯇ꯭ꯔꯒ ꯀꯅꯥꯒꯨꯝꯕꯅ ꯃꯗꯨ ꯏꯒꯅꯣꯔ ꯇꯧꯕꯒꯤ ꯀꯅꯥꯒꯨꯝꯕꯅ ꯚꯦꯍꯦꯃꯦꯟꯠꯂꯤ ꯃꯗꯩꯗ ꯕꯤꯇ꯭ꯔꯦ ꯇꯧꯕꯒꯤ ꯋꯥꯍꯩ ꯋꯥꯇꯥ ꯋꯥꯉꯥꯡ ꯁꯉꯥꯡꯅꯆꯤꯡꯕ ꯂꯩꯔꯛꯄ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇꯉꯥꯏ ꯐꯗꯅ ꯃꯗꯨꯒꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯗ ꯃꯗꯨꯗꯤ ꯆꯨꯝꯗꯦꯍꯦ ꯃꯗꯨꯗꯤ ꯂꯥꯜꯂꯤꯍꯦ ꯍꯥꯏꯕꯁꯦ ꯋꯤꯠ ꯗ꯭ꯌꯨ ꯔꯦꯁꯄꯦꯛ ꯋꯤꯠ ꯗ꯭ꯌꯨ ꯔꯦꯒꯥꯔꯗ ꯑꯩꯈꯣꯏꯗ ꯃꯗꯨ ꯍꯥꯏꯅꯅꯕꯒꯤ ꯀꯝꯄꯦꯜ ꯁꯤꯆꯨꯋꯦꯁꯟ ꯑꯩꯈꯣꯏꯗ ꯂꯩꯔꯛꯑꯣꯏꯗ꯭ꯔꯥꯕ ꯑꯗꯨꯝꯕ ꯁꯤꯆꯨꯋꯦꯁꯟꯁꯤꯡꯗꯨꯅ ꯀꯩꯒꯨꯝꯕ ꯃꯇꯝꯗ ꯑꯩꯈꯣꯏꯒꯤ ꯏꯟꯀ꯭ꯂꯨꯁꯤꯞ ꯑꯣꯏꯗꯕ ꯑꯦꯛꯁꯀ꯭ꯂꯨꯁꯤꯚꯤꯁ ꯑꯣꯏꯕ ꯇꯔꯃꯤꯅꯣꯂꯣꯖꯤꯗ ꯑꯦꯖꯦꯟꯗꯥꯗ ꯋꯥ ꯉꯥꯡꯉꯛꯄ ꯅꯠꯇ꯭ꯔꯒ ꯋꯥꯛ ꯇꯧꯔꯛꯄ ꯑꯗꯨꯒꯨꯝꯕ ꯈꯣꯡꯊꯥꯡꯁꯤꯡꯗ ꯃꯗꯨ ꯂꯩꯄꯥꯛꯁꯤꯒꯤ ꯑꯄꯨꯟꯕ ꯈꯨꯟꯅꯥꯏꯂꯣꯟ ꯑꯃꯒꯤ ꯑꯗꯨꯒꯨꯝꯕ ꯂꯤꯛꯂꯝꯆꯠꯇ ꯃꯗꯨ ꯑꯀꯥꯏꯕ ꯄꯤꯕ ꯏꯟꯀ꯭ꯂꯨꯁꯤꯞ ꯑꯣꯏꯗꯕ ꯊꯕꯛ ꯊꯧꯑꯣꯡꯁꯤꯡꯅꯤ ꯍꯥꯏꯅ ꯑꯩꯈꯣꯏꯅ ꯀ꯭ꯔꯤꯇꯤꯛ ꯇꯧꯅꯔꯛꯄꯁꯦ ꯁꯤꯗꯩꯁꯤꯗ ꯑꯗꯨꯝꯕ ꯀ꯭ꯔꯤꯇꯤꯛ ꯇꯧꯔꯛꯏꯕ ꯃꯤꯁꯤꯡꯗꯨ ꯑꯩꯈꯣꯏ ꯃꯐꯩꯗ ꯐꯨꯖꯜꯂꯛꯑꯦꯒ ꯀꯥꯏꯅ ꯀꯅꯥꯒꯨꯝꯕꯒꯤ ꯃꯤꯐꯝꯗ ꯀꯔꯤꯗꯒ ꯁꯨꯝ ꯐꯣꯡꯗꯣꯛꯅꯕ ꯈꯣꯠꯇꯣꯛꯅꯕ ꯁꯨꯝꯕꯒꯤ ꯋꯥꯐꯝꯒꯁꯨ ꯑꯩꯈꯣꯏ ꯈꯟꯅꯕ ꯇꯥꯟꯅꯕ ꯑꯩꯈꯣꯏ ꯁꯨꯝ ꯊꯦꯡꯅꯩꯀꯣ ꯑꯩꯈꯣꯏ ꯄꯥꯔꯇꯤꯀꯨꯂꯔ ꯏꯚꯦꯟ ꯑꯃꯒꯤ ꯋꯥꯐꯝ ꯅꯠꯇꯦꯕꯀꯣ ꯁꯨꯝ ꯖꯦꯅꯔꯦꯜ ꯁꯦꯟꯁꯇ ꯂꯩꯅꯕ ꯋꯥꯈꯜꯂꯣꯟ ꯃꯁꯤ ꯆꯨꯝꯗꯦ ꯑꯗꯨꯒꯤ ꯃꯍꯨꯠꯇ ꯑꯩꯈꯣꯏꯅ ꯍꯥꯏꯅꯤꯡꯉꯤꯗꯤ ꯈꯨꯟꯅꯥꯏꯁꯤ ꯐ꯭ꯌꯨꯆꯔꯒꯤꯗꯃꯛꯇ ꯑꯩꯈꯣꯏ ꯐꯖꯅ ꯑꯅꯧꯕ ꯈꯨꯟꯅꯥꯏ ꯑꯃ ꯑꯩꯈꯣꯏ ꯁꯦꯝꯒꯠꯁꯦ ꯍꯥꯏꯕ ꯇꯥꯔꯒꯗꯤ ꯃꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯃꯅꯤꯄꯨꯔꯒꯤ ꯂꯦꯟ ꯑꯃꯁꯨꯡ ꯃꯁꯤꯒꯤ ꯄꯤꯄꯜꯁꯦ ꯃꯁꯤ ꯀꯅꯥꯅꯣ ꯍꯥꯏꯕ ꯈꯪꯗꯣꯛꯃꯤꯟꯅꯕ ꯃꯗꯨ ꯀ꯭ꯂꯤꯌꯔ ꯑꯣꯏꯃꯤꯟꯅꯕ ꯑꯃ ꯆꯪꯉꯤ ꯑꯗꯨꯒꯤ ꯃꯇꯨꯡ ꯏꯟꯅ ꯃꯗꯨꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯒꯤ ꯃꯔꯛꯇ ꯇꯣꯉꯥꯟꯕ ꯄꯥꯔꯇꯤꯀꯨꯂꯔ ꯁꯦꯛꯁꯟ ꯃꯌꯥꯝꯁꯦ ꯃꯁꯤ ꯇꯣꯉꯥꯟꯅ ꯑꯦꯡꯒꯦꯖ ꯇꯧꯅꯔꯀꯥꯟꯗ ꯃꯥꯒꯤ ꯋꯥꯈꯜꯂꯣꯟꯗ ꯈꯤꯇꯪ ꯈꯦꯟꯅꯕ ꯅꯠꯇ꯭ꯔꯒ ꯑꯍꯣꯕ ꯂꯩꯔꯤꯕꯁꯤꯡꯁꯦ ꯐꯖꯅ ꯐꯝꯃꯤꯟꯅꯔꯒ ꯑꯟꯗꯔꯁꯇꯦꯟ ꯇꯧꯃꯤꯟꯅꯔ ꯃꯇꯨꯡꯗ ꯑꯩꯈꯣꯏ ꯀꯔꯦꯛꯇꯤꯞ ꯑꯣꯏꯕ ꯃꯤꯖꯔꯁ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏ ꯑꯄꯨꯟꯕꯒꯤ ꯑꯣꯏꯕ ꯔꯤꯖꯣꯂꯨꯁꯟ ꯄꯨꯔꯛꯅꯅꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯀꯟꯗꯛ ꯇꯧꯕ ꯉꯝꯕ ꯑꯗꯨꯒꯤ ꯃꯥꯏꯀꯩꯗ ꯂꯣꯏꯅꯃꯛꯄꯨ ꯈꯣꯜꯂꯒ puba ngamba ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯑꯩꯈꯣꯏꯒꯤ ꯌꯨꯅꯥꯏꯇꯦꯠ ꯁꯕꯖꯦꯛꯇꯤꯚ ꯐꯦꯛꯇꯔ ꯑꯃ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯅ ꯉꯁꯤꯃꯛꯀꯤ ꯃꯇꯝꯁꯤꯗ ꯃꯊꯧ ꯇꯥꯏ ꯑꯗꯨꯒ ꯂꯣꯏꯅꯅ ꯑꯩꯈꯣꯏꯒꯤ ꯃꯤꯌꯥꯝꯁꯤꯅ ꯑꯩꯈꯣꯏ ꯉꯁꯤꯃꯛ ꯃꯥꯌꯣꯛꯅꯔꯤꯕ ꯈꯨꯟꯅꯥꯏꯁꯤꯅ ꯃꯥꯌꯣꯛꯅꯔꯤꯕ ꯁꯃꯁ꯭ꯌꯥꯁꯤꯡꯁꯦ ꯃꯁꯤꯒꯤ ꯁꯣꯂꯨꯁꯟ ꯄꯨꯔꯛꯄ ꯉꯝꯒꯗꯕ ꯃꯗꯨꯒꯤ ꯋꯥꯈꯜ ꯄꯔꯤꯡ ꯑꯃꯗ ꯊꯕꯛ ꯇꯧꯒꯗꯕ ꯑꯗꯨꯝꯕ ꯄꯣꯂꯤꯇꯤꯀꯦꯜ ꯂꯤꯗꯔꯁꯤꯡ ꯑꯩꯈꯣꯏ ꯄꯨꯊꯣꯛꯅꯅꯕꯒꯤ ꯃꯥꯏꯀꯩꯗ ꯑꯩꯈꯣꯏ ꯃꯆꯦꯠ ꯃꯀꯥꯏ ꯈꯥꯏꯗꯣꯛ ꯈꯥꯏꯖꯤꯟ ꯅꯠꯇꯕ ꯑꯩꯈꯣꯏꯒꯤ ꯀꯂꯦꯛꯇꯤꯚ ꯑꯣꯏꯕ ꯑꯄꯨꯟꯕ ꯌꯨꯅꯥꯏꯇꯦꯠ ꯃꯦꯟꯗꯦꯠ ꯑꯃ ꯑꯩꯈꯣꯏ ꯂꯝꯗꯝꯁꯤꯗ ꯄꯣꯂꯤꯇꯤꯀꯦꯜꯒꯤ ꯑꯣꯏꯕꯗ
ꯑꯩꯈꯣꯏ ꯄꯨꯔꯛꯄ ꯉꯝꯅꯅꯕ ꯑꯗꯨꯒꯤ ꯋꯥꯈꯜꯁꯤꯗ ꯑꯩꯈꯣꯏ ꯄꯨꯝꯅꯃꯛꯅ ꯀꯣꯛ ꯆꯨꯝꯁꯤꯟꯅꯔꯒ ꯊꯕꯛ ꯇꯧꯕ ꯅꯠꯇ꯭ꯔꯒꯗꯤ ꯍꯧꯖꯤꯛꯁꯨ ꯃꯅꯤꯄꯨꯔꯒꯤ ꯈꯨꯟꯅꯥꯏꯁꯦ ꯃꯁꯤ ꯍꯧꯈꯤꯕ ꯆꯍꯤ ꯀꯌꯥ ꯂꯤꯁꯥꯡ ꯁꯤꯠꯅ ꯁꯤꯁꯦ ꯄꯥꯜꯂꯒ ꯂꯥꯛꯄꯗ ꯈꯨꯟꯅꯥꯏꯁꯤꯗ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯌꯣꯛꯑꯒ ꯊꯝꯃꯝꯕ ꯄ꯭ꯔꯣꯕ꯭ꯂꯦꯝ ꯉꯥꯛꯇ ꯑꯩꯈꯣꯏ ꯀ꯭ꯔꯤꯌꯦꯠ ꯇꯧꯔꯒ ꯊꯝꯕ ꯑꯗꯨꯝꯕ ꯗꯦꯠ ꯀꯥꯏꯟ ꯑꯣꯐ ꯄꯣꯂꯤꯇꯤꯀꯦꯜ ꯏꯂꯤꯃꯦꯟꯁꯤꯡꯁꯦ ꯃꯁꯤꯗ ꯃꯈꯥ ꯇꯥꯅ ꯑꯩꯈꯣꯏꯅ ꯃꯦꯟꯗꯦꯠ ꯄꯤꯔꯨꯕ ꯇꯥꯔꯒꯗꯤ ꯑꯩꯈꯣꯏꯒꯤ ꯐ꯭ꯌꯨꯆꯔꯗ ꯑꯁꯥ ꯂꯩꯔꯣꯏ ꯇꯨꯡꯗ ꯑꯁꯥ ꯂꯩꯔꯣꯏ ꯍꯥꯏꯕ ꯋꯥꯈꯜꯂꯣꯟꯁꯦ ꯃꯁꯤ ꯑꯩ ꯏꯀꯥꯏꯈꯨꯝꯅꯅ ꯍꯪꯒꯠꯆꯒꯦ ꯍꯣꯏ ꯊꯥꯒꯠꯆꯩ ꯑꯣꯖꯥ ꯂꯣꯏꯁꯤꯜꯂꯛꯄꯗ ꯑꯝꯇꯪꯒ ꯂꯥꯛꯆꯈꯤꯒꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯒꯤ ꯐꯤꯕꯝꯗ ꯑꯝꯇꯪ ꯂꯥꯛꯆꯒꯦ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯅ ꯏꯚꯤꯛꯁꯟꯗ ꯀꯩꯃꯥꯡ ꯐꯝꯂꯕꯁꯨ ꯁꯦꯝꯖꯤꯟꯕꯗ ꯀꯩꯅꯤꯡ ꯐꯝꯂꯦ ꯏꯝꯐꯥꯜ ꯏꯁꯀꯤ ꯂꯝꯕꯤ ꯈꯔꯗꯤ ꯆꯠꯄꯗ ꯁꯒꯣꯜ ꯊꯧꯕꯒ ꯄꯥꯡꯈꯛ ꯑꯣꯏꯅꯔꯦ ꯍꯥꯏꯕ ꯋꯥꯐꯝꯁꯤꯅ ꯉꯁꯤꯒꯤ ꯍꯦꯗꯂꯥꯏꯟ ꯑꯣꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯣꯖꯥ ꯁꯤ ꯐꯣꯡꯗꯣꯔꯛꯂꯤꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯏꯝꯐꯥꯜ ꯏꯁꯀꯤ ꯖꯒꯥꯁꯤꯡ ꯈꯨꯗꯝ ꯑꯣꯏꯅ ꯄꯣꯔꯣꯝꯄꯥꯠ ꯀ꯭ꯔꯣꯁꯤꯡꯗꯒꯤ ꯋꯥꯡꯈꯩ ꯁꯧꯗꯧꯕꯨꯡ ꯂꯝꯄꯥꯛ ꯐꯥꯎꯕ ꯆꯠꯂꯤꯕ ꯑꯌꯥꯡꯄꯜꯂꯤ ꯂꯝꯕꯤ ꯑꯁꯤ ꯐꯤꯗ ꯂꯥꯡꯕ ꯅꯠꯇ꯭ꯔꯒ ꯀꯕꯣꯛ ꯆꯥꯏꯕ ꯍꯥꯏꯅꯕꯒꯨꯝꯅ ꯀꯣꯡꯀꯨꯠꯅ ꯋꯥꯏ ꯆꯥꯏꯔꯦ ꯍꯥꯏꯔꯤꯕ ꯋꯥꯐꯝꯁꯤ ꯑꯗꯨꯒ ꯑꯩꯈꯣꯏꯒꯤ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯂꯝꯕꯤ ꯐꯥꯎꯗꯨꯅ ꯆꯠꯀꯗꯕꯒꯤ ꯁꯔꯨꯛ ꯖꯤꯔꯤ ꯂꯝꯕꯤ ꯆꯠꯄꯅ ꯐꯔꯦ ꯍꯥꯏꯅ ꯍꯥꯏꯅꯔꯛꯄ ꯃꯔꯨꯑꯣꯏꯅ ꯀꯣꯡꯕ ꯔꯣꯗ ꯅꯣꯡꯃꯩꯕꯨꯡ ꯆꯠꯈꯤꯕ ꯑꯃꯗꯤ ꯅ꯭ꯌꯨ ꯆꯦꯀꯣꯟ ꯇꯥꯔꯤꯕ ꯀꯣꯅꯨꯡ ꯃꯃꯥꯡꯒꯤ ꯊꯪꯒꯥꯜ ꯖꯦꯅꯔꯦꯜꯒꯤ ꯃꯤꯇꯝ ꯂꯩꯔꯤꯕ ꯀꯣꯅꯔꯒꯤ ꯂꯝꯕꯤ ꯅꯣꯡ ꯆꯨꯗ꯭ꯔꯕꯁꯨ ꯏꯁꯤꯡ ꯊꯨꯝꯖꯤꯟꯗꯨꯅ ꯑꯃꯗꯤ ꯑꯀꯨꯠꯄ ꯄꯣꯠ ꯍꯣꯜ ꯀꯌꯥ ꯂꯩꯗꯨꯅ ꯀꯥ ꯍꯦꯟꯅ ꯂꯝꯕꯤ ꯁꯣꯛꯆꯤꯜꯂꯛꯄꯗꯒꯤ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯔꯤꯕ ꯃꯤꯑꯣꯏꯁꯤꯡꯅ ꯆꯥꯎꯅ ꯈꯨꯗꯣꯡꯆꯥꯗꯕ ꯀꯌꯥ ꯃꯥꯌꯣꯛꯅꯔꯛꯄꯅ ꯃꯔꯝ ꯑꯣꯏꯔꯒ ꯁꯥꯊꯤꯅ ꯑꯩꯈꯣꯏꯒꯤ ꯐꯠꯇꯕꯒꯤ ꯆꯥꯡꯗ ꯁꯤꯡꯊꯥꯅꯔꯤꯕ ꯖꯤꯔꯤꯒꯤ ꯂꯝꯕꯤꯁꯤꯗ ꯆꯠꯄꯅ ꯐꯔꯦ ꯍꯥꯏꯅ ꯐꯣꯡꯗꯣꯛꯅꯔꯛꯄ ꯃꯔꯨꯑꯣꯏꯅ ꯏꯚꯤꯛꯁꯟꯒꯤ ꯑꯩꯈꯣꯏꯒꯤ ꯊꯕꯛꯇꯅ ꯍꯦꯛ ꯌꯥꯝꯅ ꯈꯨꯃꯥꯡ ꯆꯥꯎꯁꯜꯂꯒ ꯄꯥꯡꯊꯣꯛꯂꯕꯁꯨ ꯑꯗꯨꯒꯤ ꯃꯇꯨꯡ ꯇꯥꯔꯛꯄꯗ ꯁꯦꯝꯖꯤꯟꯐꯝ ꯊꯣꯛꯄ ꯗꯔꯀꯥꯔ ꯑꯣꯏꯕꯁꯤꯡ ꯁꯦꯝꯖꯤꯟꯕꯤꯗꯕꯅ ꯃꯔꯝ ꯑꯣꯏꯔꯒ ꯑꯁꯤꯒꯨꯝꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯐꯝꯁꯦ ꯑꯩꯈꯣꯏꯒꯤ ꯂꯝꯕꯤ ꯊꯣꯡꯁꯤꯒꯤ ꯃꯇꯥꯡꯁꯤꯗ ꯐꯣꯡꯗꯣꯔꯛꯄꯅꯤ ꯑꯣꯖꯥꯒꯤ ꯑꯣꯏꯕ ꯋꯥꯐꯝ ꯂꯝꯕꯤ ꯊꯣꯡꯒꯤ ꯃꯇꯥꯡꯁꯤꯗ ꯀꯔꯤ ꯑꯔꯣꯏꯕ ꯑꯣꯏꯅ ꯊꯝꯕꯤꯅꯤꯡꯉꯤ ꯑꯣꯖꯥ ꯑꯩꯈꯣꯏꯒꯤ ꯁ꯭ꯇꯦꯠ ꯑꯃꯒꯤ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯂꯩꯄꯥꯛ ꯑꯃꯒꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯑꯩꯈꯣꯏꯒꯤ ꯄꯥꯏꯈꯠꯀꯗꯕ ꯊꯕꯛꯁꯤꯡꯒꯤ ꯃꯔꯛꯇ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯃꯔꯨꯑꯣꯏꯕ ꯍꯥꯏꯇꯥꯔꯒꯗꯤ ꯑꯩꯈꯣꯏ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯤꯅꯦꯕ ꯈ꯭ꯋꯥꯏꯗꯒꯤ ꯅꯝꯕꯔ ꯋꯥꯟ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯁꯦ ꯍꯣꯏ ꯂꯝꯕꯤ ꯊꯣꯡꯁꯤ ꯐꯔꯀꯥꯟꯗ ꯁ꯭ꯇꯦꯠꯁꯤꯒꯤ ꯃꯅꯨꯡꯗ ꯂꯩꯔꯤꯕ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯁꯦꯛꯁꯟ ꯑꯣꯐ ꯄꯤꯄꯜ ꯃꯌꯥꯝꯁꯦ ꯃꯁꯤꯒꯤ ꯃꯔꯛꯇ ꯂꯩꯔꯤꯕ ꯑꯩꯈꯣꯏꯒꯤ ꯒꯦꯞꯁꯦ ꯃꯁꯤ ꯑꯩꯈꯣꯏ ꯔꯤꯀꯅꯦꯛ ꯇꯧꯕꯗ ꯑꯩꯈꯣꯏ ꯑꯆꯧꯕ ꯑꯩꯈꯣꯏꯗ ꯃꯇꯦꯡ ꯑꯣꯏꯒꯗꯕ ꯁꯦ ꯀꯩꯅꯣ ꯍꯥꯏꯀꯥꯟꯗ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯐꯍꯟꯕ ꯀꯝꯃꯨꯅꯤꯀꯦꯁꯟ ꯐꯍꯟꯕꯁꯤ ꯃꯊꯧ ꯇꯥꯏꯌꯦꯕꯀꯣ ꯑꯗꯣ ꯂꯝꯕꯤ ꯊꯣꯡꯁꯤꯅ ꯃꯔꯝ ꯑꯣꯏꯔꯀꯥꯟꯗ ꯑꯩꯈꯣꯏꯒꯤ ꯀꯤꯂꯣꯃꯤꯇꯔ 5 ꯂꯥꯛꯄ ꯂꯝꯕꯤꯁꯦ ꯀꯤꯂꯣꯃꯤꯇꯔ 10 ꯂꯥꯞꯄꯗꯧꯅ ꯑꯩꯈꯣꯏꯒꯤ ꯀꯩꯅꯣꯁꯤꯗ ꯃꯇꯝ ꯆꯪꯍꯟꯕ ꯑꯩꯈꯣꯏꯒꯤ ꯋꯥꯈꯜꯁꯨ ꯑꯗꯨꯃꯥꯏꯅ ꯐꯥꯎꯍꯟꯕ ꯑꯗꯨꯅ ꯀꯤꯂꯣꯃꯤꯇꯔ 5ꯒꯤ ꯃꯅꯨꯡꯗ ꯗꯤꯁꯇꯦꯟꯁꯇ ꯂꯩꯕ ꯃꯐꯝꯗ ꯂꯩꯕ ꯃꯤꯗꯣ ꯀꯤꯂꯣꯃꯤꯇꯔ 10ꯒꯤ ꯗꯤꯁꯇꯦꯟꯁꯇ ꯂꯩꯕꯗꯧꯅ ꯂꯥꯞꯅ ꯑꯩꯈꯣꯏ ꯊꯃꯣꯏꯗ ꯐꯥꯎꯍꯟꯅꯅꯕꯒꯤ ꯃꯔꯝꯁꯨ ꯑꯗꯨꯃꯥꯏꯅ ꯑꯣꯏ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯑꯗꯨꯅ ꯇ꯭ꯔꯥꯟꯁꯄꯣꯔꯠ ꯑꯦꯟ ꯀꯝꯃꯨꯅꯤꯀꯦꯁꯟꯁꯦ ꯃꯁꯤ ꯈ꯭ꯋꯥꯏꯗꯒꯤ ꯍꯦꯟꯅ ꯄ꯭ꯔꯥꯏꯌꯣꯔꯤꯇꯤ ꯑꯣꯏꯕ ꯑꯗꯨꯒꯨꯝꯕ ꯀꯩꯅꯣ ꯑꯃꯅꯤ ꯇꯥꯛꯁ ꯑꯃꯅꯦꯅ ꯑꯗꯨꯃꯥꯏꯅ ꯊꯝꯖꯒꯦ ꯑꯗ ꯑꯩꯈꯣꯏ ꯁꯤꯗꯩꯁꯤꯗ ꯑꯩꯈꯣꯏꯒꯤ ꯃꯁꯤ ꯂꯝꯕꯤ ꯊꯣꯡꯒ ꯃꯔꯤ ꯂꯩꯅꯕꯗ ꯁꯦꯝꯃꯤ ꯀꯥꯏ ꯑꯗꯩ ꯁꯣꯝꯗ ꯑꯋꯥꯡꯂꯣꯝꯗꯩ ꯁꯦꯝꯕ ꯍꯧꯔꯤꯉꯩꯗ ꯃꯈꯥꯔꯣꯝꯗꯩ ꯀꯥꯏꯁꯜꯂꯛꯄꯅ ꯍꯥꯜꯂꯦꯗꯣ ꯂꯝꯕꯤ ꯑꯃꯈꯛ ꯁꯦꯝꯕ ꯍꯧꯔꯤꯉꯩꯗ ꯂꯝꯕꯤꯁꯤ ꯂꯣꯏꯗ꯭ꯔꯤꯉꯩꯗ ꯁꯦꯝꯃꯤꯕ ꯑꯗꯨꯒꯤ ꯑꯍꯥꯟꯕ ꯍꯧꯔꯛꯈꯤꯕ ꯁꯔꯨꯛꯇꯣ ꯑꯀꯣꯟꯕꯒꯤꯗꯣ ꯐꯥꯠꯇ꯭ꯔꯤꯉꯩꯗ ꯑꯍꯥꯟꯕ ꯍꯧꯔꯛꯈꯤꯕꯗꯣ ꯍꯥꯟꯅ ꯀꯥꯏꯁꯜꯂꯛꯄꯅ ꯍꯥꯜꯂꯦꯕ ꯑꯗ ꯀꯥꯏꯗꯅꯣ ꯁꯤꯗ ꯂꯩꯔꯤꯕ ꯑꯍꯣꯕꯁꯦ ꯃꯁꯤ ꯁꯤꯒꯨꯝꯕ ꯄꯣꯠꯁꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯥꯎꯁꯤ ꯇꯥꯖꯥꯅ ꯍꯥꯏꯕꯤꯔꯤꯁꯦ ꯑꯩꯈꯣꯏ ꯁꯅꯥ ꯂꯩꯄꯥꯛꯀꯤ ꯄꯥꯎꯆꯦꯒꯤ ꯑꯣꯏꯔꯕ ꯃꯥꯜꯂꯦ ꯑꯗꯣ ꯍꯧꯖꯤꯛꯀꯤ ꯄꯥꯊꯣꯔꯛꯈꯤꯕ ꯄꯥꯎꯁꯦ ꯃꯁꯤꯒꯤ ꯂꯤꯇꯔꯦꯆꯔꯕꯨ ꯐꯖꯅ ꯅꯨꯡꯉꯥꯏꯔꯤ ꯍꯥꯏꯕ ꯇꯥꯔꯦ ꯑꯩꯈꯣꯏ ꯂꯝꯕꯤꯗ ꯀꯕꯣꯛ ꯆꯥꯏꯕ ꯃꯥꯟꯕꯗꯨ ꯇꯧ ꯑꯗꯩ ꯖꯤꯔꯤ ꯂꯝꯕꯤ ꯆꯠꯄꯅ ꯍꯦꯟꯅ ꯅꯛꯀꯗꯧ ꯃꯥꯜꯂꯦ ꯀꯥꯏ ꯂꯤꯇꯔꯦꯆꯔ ꯌꯥꯝ ꯐꯖꯈ꯭ꯔꯦ ꯍꯥꯏꯕ ꯇꯥꯔꯦꯀꯣ ꯃꯁꯤ ꯌꯥꯝ ꯐꯖꯅ ꯍꯥꯏꯕꯤꯈ꯭ꯔꯦ ꯍꯧꯖꯤꯛꯀꯤ ꯄꯥꯎꯁꯦ ꯁꯤꯗ ꯏꯕꯤꯔꯤꯕ ꯄꯣꯠꯁꯦ ꯌꯥꯝ ꯆꯨꯝꯃꯤ ꯂꯝꯗꯝ ꯁꯤꯔꯩꯁꯤꯗ ꯑꯩꯈꯣꯏꯒꯤ PWD ꯗꯤꯄꯥꯔꯠꯃꯦꯟ ꯍꯥꯏꯔꯣ ꯅꯠꯇ꯭ꯔꯒꯅ ꯑꯩꯈꯣꯏꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯦꯖꯦꯟꯁꯤ MS RRDAꯒꯨꯝꯕ ꯑꯗꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯑꯩꯈꯣꯏꯒꯤ ꯑꯦꯖꯦꯟꯁꯤꯁꯤꯡ ꯂꯩꯔꯤꯀꯣ ꯑꯩꯈꯣꯏ ꯂꯝꯕꯤ ꯁꯦꯝꯕꯒ ꯃꯔꯤ ꯂꯩꯅꯕ ꯑꯦꯖꯦꯟꯁꯤꯁꯤꯡ ꯍꯥꯏꯕ ꯇꯥꯔꯦ ꯃꯁꯤꯁꯤꯡꯁꯤꯅ ꯄꯥꯏꯈꯠꯄꯤꯔꯤꯕ ꯊꯕꯛꯁꯤꯡꯁꯦ ꯃꯁꯤ ꯂꯩꯉꯥꯛꯅ ꯃꯁꯤꯒꯤ ꯑꯣꯐꯤꯁꯤꯌꯦꯜꯁꯤꯡꯁꯤꯒꯤ ꯑꯣꯏꯕ ꯖꯣꯏꯟ ꯀꯣꯑꯣꯔꯗꯤꯅꯦꯁꯟ ꯑꯣꯏꯕ ꯃꯤꯐꯝ ꯑꯃ ꯃꯗꯨꯒ ꯃꯔꯤ ꯂꯩꯅꯕ ꯃꯤꯅꯤꯁꯇꯔꯅ ꯀꯟꯚꯦꯟ ꯇꯧꯕꯤꯔꯒ ꯆꯤꯌꯔ ꯂꯧꯕꯤꯔꯒ ꯌꯥꯝꯅ ꯐꯖꯅ ꯑꯩꯈꯣꯏ ꯃꯁꯤ ꯃꯣꯅꯤꯇꯔ ꯇꯧꯕ ꯈꯣꯡꯊꯥꯡ ꯑꯃ ꯄꯥꯏꯈꯠꯄ ꯆꯨꯝꯃꯦꯅ ꯈꯜꯂꯦꯕ ꯀꯔꯥꯏꯗ ꯀꯔꯝꯕ ꯃꯐꯝꯗ ꯍꯥꯟꯅ ꯑꯣꯜꯔꯦꯗꯤ ꯄꯩꯁꯥ ꯀꯥꯏꯊꯣꯔꯛꯑꯒ ꯂꯩꯕ ꯂꯣꯏꯁꯟꯗꯅ ꯂꯩꯕ ꯊꯕꯛ ꯀꯥꯏ ꯂꯩꯕꯅꯣ ꯃꯁꯤꯃ ꯅꯝꯕꯔ 1 ꯄ꯭ꯔꯥꯏꯌꯣꯔꯤꯇꯤꯗꯀꯣ
पैसा हाँ इयरमार्क तौर लेरब नत्रगना पैसा हाँ ऑलरेडी सेंक्शन तौर लेरब थबकू कॉन्ट्रैक्टर मखैना पाखद लोसनदबी ओइतारगती कॉन्ट्रैक्टर मखैदो शो कॉज नोटिस थाब याय मंगोंद करी थबक मतम चाना लोसनद्रिबनो हाइना तब याय टाइम पीब याय लोसलो हाइदना क्वालिटी फजना रेस्ट्रिक्ट तौ कोई फजना cautiously madu phasana quality so maintain tawna na khongthang paikhat pe yai mokoi information pi bai yai kaigomba moi gi stipulated time sigi manungda lenga frame toribo tamdi manungda loiba ngamak taw taragati akoi aduba contractor sing to blacklist tawni habna singba wafam sing thamakanda effective time bound ami manungda thabuk loishanna ba senthum release to bi bada ma to bada kaigomba apan ba khudong cha ta ba leiram taraga na madu ki matang to kari to bi ka da ke habna singba aduba keno sing lokhat pi bai hajariba aduga madu hanana already akoy kanoda program gi proposal natragana sanction leikhaba leitriba proposal leikhaba adumba posing natabo anouba mathau taba leitaragana mathau tabam khaidu gi oiba speedy oiba task sama lengak sina comprehensively paikhat pe yana nabagi damta adugumba mayam do phasana find out tol matunda priority the number 1 2 3 4 5 6 7 priority list sama sembiraga adugi pot singsi karamba financial head ta karamba mafam dagi kamaina tawraga hairibasi masigi settle tawgadagi haiba lengak sina madugi policy ma cabinet ki thakta phasana khanna biraga warep lawraga madugi matungina chatlaga madige paisa nungsaga mari lena ba issue singsi final settlement am tawthokpiraga aduga contractor singse khandu matamda yamna genuine noiba yamna phajana reputed oiba adumba pot sing akhoi corruption malpractice nepotism mayam si yauhandana phajana merit basis ta phajana contractor singse khanbira kanda dege tender bid kari krama ma sing do merit bid basis ta phajana tawbira kanda phajana timely thawak tawna bagi khongthang singsi lenga ki leribo official singsi na masi monitor tawhanba madu phajana monitor tawlamdaba marak sirei sida akhoi fake losala achum badu losalaga akhoi kano manaraga toramba kholamba kano so mayama akhoi kano da report hanama mang ta tawnar khiba leidana ko sigomba singsina akhoi mari leinaba akhoi kano singsina akhoi phajana monitor to adum mioi sing do pharaga khudak ta thawak ta gi akhoi lothokpa khotokpa punishment akhoi lenga paikhat to sumaina krak lakpa yachal lakpa lenga ki yamna effective oiba adumba policy program ama implementation da yamna sincere amasung effectiveness ama ohenba ani shubada akhoi financial management da magi financial keno do akhoi keno sabsana akhoi keno loophole ta lehenda ba du ba that kind of system ama transport and communication ga mari lena hiram sing sita koi priority piraga lenga sina pakhat pi batara ga within the short time koi sida akhoi lambi thong ge leiriba hoba khudong cha da mayam se kon ba ngamgadra ina khali program ama yauriba program si akhoi thika pina na bu hona bada akhoi chahi am changthokpa ani changthokpa yauri ari amuka thika pi khra matungda thika sina chahi ani natraga ahum loisan da thambi ba yauri ari amuka tham semi ba posing je somam dagi haurak start torki ba mafam da hana napi hojal lakpa dagi adu kai ba toy ba yora ba du som da loisan da ba amuk loisan lakpa da sole hauki mafam du amuk sem ba yarak pai film yauri sigom ba mayam si phajana akhoi masi lengak na haitare phajana magi mari leina official singsi ko khalaga na sai hajaba du maina monitor to wi khongthang ama paikhat hanningi hariba wafam siga mari leina bada hoi thagachari oza na mamal yam laba ngasigi wafam kyam thambire oza gi chillaba matam kya basu kaithok piduna tharama sibu mapung phan bi bagi damak ta haningai litana thagachari oza thasari matang asida news analysis loisinjare mityeng tapiriba punmak pusto amukana thagachari Northeast Window mining tabiriba mayam punamakpu taramna okchari hauzik mapalamgi thabaki pau pijari ahanbada athubagi oina Dubai gi warehouse worker gi thabak kauri hairiba thabak asi apply to biningba miyoisingna presentable and good communication skill leibetanatana masagi chahi kunmathoi dagina kuntrataret phawbada leiba oibigadabani hairiba thabak asigi pijariba khudong chabasing adudi per day 12 hours duty hours oijagani per week ta 6 days duty oijagani
2 years work visa pijagani loinana accommodation and transportation pijabata natana medical and insurance su pijagani hairiba thabak asigi thagi oiba salary lising kuntaretagi haujagani ani subada United Arab Emirates ke driver ki thabak kauri hairiba thabak asi apply to winingba miyosinga Indian car license ka loinana Gulf ki license leiba oigadabani amasung basic English communication leigadabani हाइरिबा थबक असगी इंडियन लाइसेंस पाइबीबा मियोइसिंगी थागी ओइबा सैलरी दी लिसिंग यांखैदगी हौजगनी गल्फ लाइसेंस पाइबा मियोइसिंगी थागी ओइबा सैलरी लिसिंग यांखै मंगादगी हौजगनी अहुम सुबदा बेहरन वाटर पार्क की फीमेल रिटेल स्टाफ तरा कौरी हाइरिबा थबक असि अप्लाई तौबिनिंगबा मियोइसिंगा रिटेल एक्सपीरियंस लेबगा लोइनना यामद्रबदा 165 centimeter ki changda wangba oibigadabani thabak asi tauba miyoisingna piriba khudong chabasing adudi accommodation transportation aduga duty meal su pizagani hairiba thabak asi thagi oiba salary lising maudra taretagi haujagani Pamarol gidamakta 7005273217 natraga 9366230077 natraga aikoigi office Northeast Window TV building hata New Chekon Road ta lengsin birau Sparkle Educational Service ki Career Counselor ki Female amasung Male ki ahangba post ani kauri Educational Qualification MBA loiba oigadabani Fresher amasung Experience leiraba miyoisingna apply taubiba yagani Hena akupa marol kidamak 7005063196 natragana 9366230077 da contact tawirao natragana aikoigi office Sparkle Educational Service second floor Northeast Window TV building hata New Chekon Road Imphal East Manipur da lengsin birao